ꯁꯦ ꯍꯧꯔꯦ ꯃꯌꯥꯝ ꯍꯥꯏꯔꯣ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝꯁꯤ ꯀꯔꯤ ꯀꯣꯝꯖꯧꯒꯦ ꯆꯥꯛ ꯆꯥꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯩ ꯏꯟꯖꯥꯡ ꯃꯊꯦꯜ ꯆꯥꯒꯦ ꯃꯊꯦꯜ ꯆꯥꯔꯕꯣ ꯅꯥꯃꯨꯛꯇꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯧꯔꯛꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯃꯨꯛꯇꯣ ꯄꯄꯥ ꯊꯕꯛ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯧꯔꯛꯇꯕꯅꯤꯀꯣ ꯑꯗꯨꯒꯤ ꯄꯄꯥ ꯊꯕꯛ ꯂꯩꯕꯒꯤ ꯇꯧꯔꯛꯇꯦ खितंग नक्सला नत्र कोई नक्सला उरा ना ना सी चिंचलप यार यान यान ओय चिंचले ओ मचा थोई चंगले ओ अदु दिखा चाव उरदि फरे ना नंग ngamdu thap tar ma mi im change ना मैं तो फम ला मथाय अदम यारेदा यारे यार सेनो इनी उरा आइना नक्सल पार पदम लेरा तार पार हेलो मैम हेलो मैम मैम अखोइदि चाक चका तोगा लाइट चंजरअबनिको मैम चाक हादि चाक चा मी तरुक सुरे वांदि छलाव चाक चा द्रिङैदे लाइभ तोरकपदो हादि लाइभ तोरकपजे हेता मतमजे खंगौदिबा से कका मिट्टी मैसेज लाए दे आर 9 ना थारे जे कइनो कका मिना अमित चाक चारबो कइनां चारगे तरुक से मापन ने हाइरो मी मापन चलो आइदी मी अमख उलम बदु अखोय हुंगी अमममदि कइनो तो मी अहुम बोक्ति हाइरो ओना चंगो ना लाइक तो स्लो लाइक नंबर काउरे मैम से मैम जे कई मी तरु बदरे अमदि हेलदि मैम जिंगे कइनो मी मैम मामा सिद फम लय अदु कया नो मी तरु ओइ ले लाइक तो सनग्रे मैम लाइक पुचंगा दि को लाइक तो काउबिगनु अमगिदसु अदु नंग वांगा बतानी देना तरु के मी अनि चखरे मसी काना देना चेनग्रे मी अनि मा काना देना चेन बोरम वीडियो लाइव होदंगारी लाइक हान थौजिल ए मी नि थोखरे नतिदा अखोय गिदा ngak हाइबे नतिदा ओके नाउरेम तुम्बिमचा देवी every time I see you I like you hare blessy smile thare thank you haro blessy nang smiling nang thank you ai gro thank you mi nipan sure he inda bro inda ai sa de mari hengale mamai rak to pham la no kai nang semi du thoi thoi as mitra teruk sure he double mari dagi mari ni man gini pan sai tratuk tegi tratuk chongkhala di kuntrain thoi papa ai me yapta houri comment thar pam matam ne comment gi mamang ne kaino mom thole ji ju kai mek nom irak tra ngarang nan di smai ibi yaw tab ne yaw si yaw bra mathaki aho je ai khang di sin mun ne yeng da ba kaino ai dena tra se mi loi chen gre asida ma thari jira asidi Chinese man mom yaw je na hang yaw dab ne se to pi upaji gi wari ne natte adu natte sida mi yaw se mi loi chen gre hello मैम करी गिनो चेन गरी दो कना की बे यावी सिदे दा कना चेन लगी सिदा कोई ही लाइक चंग तो दे कोई लोक न ति गनम तौरे ngasi je mayam ga mu wari sa ge na chang pone adu da mayam chien me yawi je kamai tawri no chen na gre mayam je het yeng bada nungdang tumam dai je ki bam yawi ra koi ubada mayam kitang kera la ami ko mai irang lang dai lisi lap mayam ama thajale thank you wow gosh smiling ju pire de sinang na aduna kan le ne sona kan le la ai uri mo ai apta megi thogi to bane ma se sang se mi mu tara taruk sure se hauji kan je life mi chang bam yam re matim di yam chang ko ne ko wari yo ta yam nungai ne hauji si thaba khara sin na bagi ra ing majida tallabra natraga koi ubada bitka dabra muna actor hai ko hello hi hello amit kai hinjang charage akhoi la sibu jangbi ra iba mayam je kai mathel chanarage akhoi
ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ Angelica ju changbire tu nan ge ꯍꯜꯂꯣ Angelica do. ꯑꯟꯖꯦꯂꯤꯀꯥ Hi. ꯀꯩꯅꯣ ꯆꯪꯉꯦ Yukta. Hello Blessy. Hello. ꯂꯥꯛꯑꯦ ꯍꯦꯟꯗ꯭ꯔꯣ Ah. ꯗꯦꯁꯤ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯏꯁꯥꯒꯤ ꯀꯔꯤ ꯂꯥꯏꯛ ꯇꯧꯕꯩꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪꯅ ꯍꯥꯏꯔꯛꯑꯗꯤ ꯇꯧꯒꯦ ꯍꯥꯏꯔꯛꯑꯦ ꯃꯃꯥ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯃꯃꯥꯗ ꯉꯥꯟꯗꯔꯣ ꯂꯥꯛꯑꯣ Chak thongiye haire Yuktana. ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯑꯌꯨꯛꯇ Akhoi chak ngana chathwe. Chak charabo hai Angelica na. Blessy chak charabo hange. Kai jang char gi hai gro phajana. ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯖꯥꯡꯗꯣ ꯍꯥꯏꯕ ꯑꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯀꯥꯡꯍꯧ ꯑꯃꯒ ꯑꯩꯈꯣꯏ ꯃꯊꯛꯇ ꯄꯥꯟꯕ ꯕꯥꯔꯃꯥꯁꯤꯀꯥꯗꯣ ꯑꯍꯨꯝ ꯑꯃ ꯍꯦꯛꯑꯦ ꯑꯂꯨꯒ ꯆꯅꯥꯒ ꯇꯧꯔꯒ ꯀꯥꯡꯍꯧ ꯉꯧꯋꯦ ꯍꯥꯎꯔꯦ I am not a fan of kari haino uigiroidro yu kaino. ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ Ada fan haire je kaino haba. I am not a fan of uigiroidro. ꯎꯏꯕꯗꯤ ꯑꯩ Angelica na one hai ko. Aduga Soibam Romita adune. Soibam Romita na Queer Women's Wedding. Kanino mayek se ama soiri ye koi ida. ꯁꯤꯂꯥꯎꯅ ꯇꯨ ꯑꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯑꯃ ꯇꯧꯔꯛꯏꯗꯣ ꯀꯥ Haidi Manipuri de thoktre heba. Atuna ne kano tar marom te matak khangdana lai je. Thoi thoi nga ko seran turan la e blessy draw drawing ek tara boga hai je. It's tied to the heart. It's tied to the heart. Amit irengbam. Si mayam ni ibde soiri ra moi je translate tori ra gyan nam ta dre ne. ꯃꯌꯥꯝꯒꯤꯗ ꯁꯤꯗꯁꯨ ꯂꯥꯛꯄꯩꯅꯦ Tudum ki yom kari ya lakhen. ꯗ꯭ꯔꯦꯁꯤ ꯅꯪ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯅꯪ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯅꯕ꯭ꯔꯥ Ye oh lawro so nang yek na lawro ti divya yek na na. ꯅꯁꯥꯅ ꯂꯧꯖꯒꯦ ꯑꯗꯨꯗꯤ Nang na ni airport pok thillo na to chat kya hai maga hu ki re je kamai te no. Nang bo airport pok tang thin biyo nang na to chat kya hai dai na. ꯁꯔꯨ ꯁꯌꯥꯡ Ada ju dum chat mana ba. ꯅꯥꯕꯗꯣ ꯚꯤꯇꯥꯃꯤꯟ ꯗꯤ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯁꯤꯗꯤ ꯀꯩꯝ ꯇꯧꯗꯤꯌꯦ Vitamin D test mouth cleaner hai je. Adu jo thamai ida ba. Adu ko ye na ke. ꯁꯔꯨ ꯁꯌꯥꯡ ꯁꯤꯖꯤꯟꯅꯗ꯭ꯔꯣ Ma ko de lai chau de na. ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯕꯅꯦ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯦꯕ ꯉꯁꯥꯏꯒꯤ ꯑꯃ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ Saru sayang na bado vitamin D test tok thupiyo. Hawai tharak maku sabi thonge blessy haba narim tum bim chana. ꯍꯋꯥꯏ Tharak maku sabi thonge blessy adum la e chumna. Se mai ka sim tu. ꯑꯍꯥꯟꯕꯩꯗꯨꯅ ꯀꯩꯅꯣ Moi dum dictionary moi I bado dictionary on to ma convert auto convert ka to. ꯃꯌꯥꯝ ꯀꯩꯅꯣꯝ ꯌꯦꯡꯉꯛꯀꯦꯀꯣ ꯍꯟꯗꯛꯁꯦ ꯏꯁ ꯂꯥꯏꯛ ꯑꯣ ꯁꯣꯏꯈꯤꯕꯅꯦ ꯏꯕꯗꯗꯤ ꯁꯔꯨ ꯁꯌꯥꯡ ꯅꯥꯕꯗꯤ ꯚꯤꯇꯥꯃꯤꯟ ꯗꯤ ꯇꯧꯊꯣꯛꯄꯤꯌꯨ ꯕ꯭ꯂꯦꯁꯤ ꯗ꯭ꯔꯣꯌꯤꯡ ꯎꯗꯕ ꯀꯨꯏꯔꯦ ꯏꯅꯝꯃ ꯁꯣꯏꯕꯝ ꯔꯣꯃꯤꯇꯥꯅ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯝꯇ Parke ꯑꯗꯨ ꯆꯤꯡꯊꯔꯛꯑꯒ ꯆꯤꯡꯊꯔꯛꯑꯣ Sumaina. ꯎꯗꯕ ꯀꯨꯏꯔꯦ ꯏꯅꯝꯃ ꯀꯥꯏꯅꯒ ꯌꯥꯝ ꯌꯥꯎꯋꯦ Subham Romita na ꯏꯔꯤꯁꯦ iri. Adu da just mai dum thokra ba. ꯑꯗꯨ ꯁꯤꯗꯗꯤ ꯊꯣꯛꯇꯤꯌꯦ ꯎꯗꯕ ꯀꯨꯏꯔꯦ ꯏꯅꯝꯃꯅ Uda ba kuire sidana. 이나마 가는 이 Kuire women's wedding. 아드네
ꯀꯩꯅꯣꯝ ꯁꯣꯏꯔꯤꯕ ꯀꯀꯥ ꯑꯩ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯦ ꯕꯦꯔꯥ ꯑꯗꯨꯝ ꯇꯧꯕꯗꯣ ꯁꯤꯗꯗꯤ ꯁꯥꯏꯟꯁꯦ ꯌꯥꯎꯗꯦꯕꯀꯣ ꯎꯝ ꯁꯤꯗꯗꯤ ꯑꯃꯠꯇ ꯁꯥꯏꯟ ꯌꯥꯎꯗꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯥꯏꯁꯤ ꯀꯟꯚꯔꯠ ꯑꯃ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯑꯩ ꯑꯃꯤꯠꯅꯒ ꯏꯔꯛꯏꯁꯦ ꯑꯩꯅꯤꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯩ ꯑꯣꯏꯅ ꯄꯥꯔꯁꯤꯔꯥ ꯀꯣꯟꯅ ꯁꯦꯝꯃꯁꯤꯔꯥ ꯑꯣ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥꯅ ꯍꯥꯏꯁꯦꯀꯣ ꯎꯝ ꯆꯥꯛ ꯇꯣꯛꯄꯒ ꯊꯦꯡꯅꯩ ꯂꯥꯏꯛ ꯇꯧꯔꯕꯅꯦ ꯀꯥꯎꯗꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯉꯁꯥꯏ ꯏꯕꯗꯨꯗꯤ ꯀꯩꯅꯣꯝꯅ ꯑꯩ ꯏꯕꯅꯦ ꯑꯗꯨꯗꯩ ꯂꯣꯏ ꯄꯥꯔꯒꯦꯁꯦ ꯄꯥꯔꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯁꯦ ꯍꯩꯇ꯭ꯔꯦ ꯊꯣꯏꯊꯣꯏꯁꯤ ꯌꯥꯎꯔꯤꯗꯨꯗꯤ ꯏꯕꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯁꯤ ꯍꯣꯏ ꯍꯣꯏ ꯃꯥ ꯂꯥꯏ ꯌꯦꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯀꯩꯅꯣꯁꯦ ꯉꯁꯤꯗꯤ ꯃꯥꯏꯁꯦ ꯑꯩꯒꯤ ꯈꯔ ꯃꯣꯕꯥꯏꯜ ꯍꯧꯖꯤꯛ ꯂꯥꯏভ ꯇꯧꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗ ꯁꯤꯂꯥꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯠꯁꯦ ꯈꯔ ꯐꯖꯅ ꯉꯥꯜꯂꯕꯅꯤꯅ ꯃꯥ ꯃꯃꯥꯏꯁꯦ ꯂꯪꯊꯣꯛꯑꯦꯅ ꯍꯔꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯍꯥꯏꯕ ꯑꯗꯨ ꯎꯝ ꯃꯃꯥꯏꯁꯤꯁꯨ ꯈꯤꯇꯪ ꯉꯧꯕꯣꯏ ꯅꯤꯡꯉꯦꯕ ꯎꯝ ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯥꯏ ꯂꯪꯉꯤꯁꯤꯗꯤ ꯑꯩ ꯁꯟꯁꯀ꯭ꯔꯤꯟꯒ ꯀꯩꯅꯣꯗꯒꯤ ꯍꯦꯟꯅ ꯇꯩꯗꯕ ꯑꯗꯨꯅꯅꯦ ꯂꯣꯁꯟꯗ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯔꯒ ꯁꯟꯁꯀ꯭ꯔꯤꯟꯗꯩ ꯍꯦꯟꯅ ꯇꯩꯗꯦꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯎꯗ꯭ꯔꯤꯁꯤꯅ ꯍꯩꯕꯤ ꯇꯩꯕꯩꯅꯤ ꯅꯪꯗꯤ ꯅꯥꯇꯣꯟ ꯉꯥꯎꯔꯤꯗꯨꯗꯤ ꯅꯥꯇꯣꯟ ꯂꯪꯉꯤꯗꯨꯗꯤ ꯑꯩ ꯕꯦꯁꯤꯁꯤꯗꯤ ꯀꯨꯏꯟ ꯑꯣꯐ ꯋꯨꯃꯦꯟꯁ ꯋꯤꯗꯤꯡ ꯀꯥꯏꯅꯒ ꯊꯥꯔꯛꯏꯁꯦ ꯁꯤ ꯀꯩ ꯃꯣꯏ ꯑꯩꯈꯣ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯄꯥꯈꯤꯒꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯉꯥꯛꯇꯅꯦ ꯑꯗꯨ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯕꯅꯦꯕꯀꯣ ꯉꯁꯥꯏ ꯑꯣꯐꯁꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯣꯏꯔꯦꯕ ꯃꯄꯨꯟꯁꯦ ꯑꯗꯨꯒꯤ ꯆꯥꯏꯅꯤꯁ ꯃꯣꯕꯥꯏꯜꯅꯤꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯏ ꯆꯥꯏꯅꯤꯁ ꯃꯦꯛ ꯁꯣꯛꯂꯛꯑꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯑꯝꯗꯩ ꯁꯨꯝ ꯄꯥꯖꯔꯛꯑꯒꯦ ꯊꯥꯕꯗꯤ ꯁꯤꯗ ꯑꯗꯨꯝ ꯊꯥꯔꯒꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯑꯩ ꯃꯣꯕꯥꯏꯜ ꯑꯃꯗꯗꯤ ꯀꯩꯝ ꯃꯀꯣꯛꯇꯒꯤ ꯇꯧꯗꯦꯕ ꯑꯗꯨꯝ ꯍꯧꯔꯛꯑꯒꯦꯀꯣ ꯄꯥꯕꯁꯦ ꯉꯁꯥꯏ ꯑꯝꯇ ꯃꯊꯣꯡ ꯈꯪꯈꯤꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃꯤꯠꯇꯒꯤ ꯍꯥꯟꯅ ꯄꯥꯔꯛꯑꯒꯦ ꯑꯩꯅꯤꯅꯦꯅ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤꯅ ꯍꯥꯏꯔꯛꯏꯁꯦ ꯅꯪꯁꯨ ꯎꯠꯂꯛꯑꯣ ꯆꯥꯛ ꯇꯣꯛꯄꯒ ꯊꯦꯡꯅꯩ ꯂꯥꯏꯛ ꯇꯧꯔꯕꯅꯦ ꯀꯥꯎꯗꯦꯀꯣ ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯀꯀꯥ ꯀꯩꯅꯣ ꯍꯥꯏꯔꯒꯦ ꯅꯪꯒ ꯑꯩꯒ ꯑꯩꯅ ꯃꯅꯤꯡ ꯂꯩꯕꯒꯤ ꯑꯩ ꯃꯥꯏ ꯈꯨꯄꯤꯛꯁꯦ ꯅꯪꯒꯤ ꯈꯨꯆꯥꯎꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯨꯟꯅꯥ ꯑꯛꯇꯔꯅ ꯍꯥꯏ ꯑꯅ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯦꯂꯤꯀꯥ ꯑꯦꯂꯥꯡꯕꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯛꯇꯥꯅ ꯍꯦꯜꯂꯣ ꯕ꯭ꯂꯦꯁꯤ ꯑꯩ ꯂꯥꯛꯑꯦꯅ ꯍꯥꯏꯕꯀꯣ ꯁꯤꯒꯁꯦ ꯑꯣꯟꯅ ꯑꯁꯦꯡꯕ ꯇꯩꯅꯅ ꯂꯥꯏꯚ ꯊꯥꯔꯤꯁꯤꯗꯗꯤ ꯀꯔꯤ ꯃꯔꯣꯟ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦꯀꯣ ꯑꯗꯨꯒ ꯌꯨꯛꯇꯥꯅ ꯑꯃꯨꯛꯁꯨ ꯏꯔꯛꯑꯦ ꯎꯏꯈꯤꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯣꯏꯈꯤꯔꯣꯏ ꯉꯁꯤꯗꯤ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯑꯃꯅꯤꯀꯣ ꯑꯗꯨꯅꯦ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯔꯤꯕ ꯐꯣꯟꯁꯤꯗꯗꯤ ꯃꯊꯣꯡ ꯃꯔꯝ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯔꯤꯗꯨ ꯑꯍꯥꯟꯕ ꯄꯥꯔꯤꯗꯨ ꯀꯩꯅꯣ ꯇꯧꯔ ꯇꯥꯕꯗ ꯅꯣꯛꯅꯤꯡꯉꯝꯒꯅꯦꯕ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯉꯥꯛ ꯌꯥꯎꯔꯝꯃꯤꯀꯣ ꯑꯗꯨꯒ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯥꯡꯕꯝꯅ ꯍꯥꯏꯔꯛꯑꯦꯀꯣ ꯁꯣꯏꯕꯝ ꯔꯣꯃꯤꯇꯥꯅ ꯎꯗꯕ ꯀꯨꯏꯔꯦ ꯏꯅꯝꯃ ꯑꯁ ꯃꯥ ꯏꯟꯊꯣꯛ ꯅꯥꯟꯅ ꯏꯖꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯦꯛ ꯑꯃꯅꯤ ꯊꯣꯛꯏꯁꯦ ꯑꯗꯨꯒ ꯑꯃꯤꯠ ꯏꯔꯦꯡꯕꯝꯅ ꯅꯥ ꯇꯥꯏ ꯗꯤ ꯍꯥꯔꯠ ꯍꯥꯏꯌꯦ ꯀꯩꯅꯣ ꯁꯤꯗꯗꯤ ꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯟꯖꯦꯂꯤꯀꯥꯅ ꯑꯃꯨꯛ ꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯇ꯭ꯔꯕꯣ ꯍꯥꯏꯅ ꯌꯨꯛꯇꯥꯅ ꯁꯔꯨ ꯁꯌꯥꯡ ꯅꯥꯕꯗꯣ ꯚꯤꯇꯥꯃꯤꯟ ꯗꯤ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯆꯥꯕꯤ ꯊꯣꯡꯉꯦ ꯕ꯭ꯂꯦꯁꯤ ꯍꯥꯎꯅꯤꯀꯣ ꯍꯋꯥꯏ ꯊꯔꯥꯛ ꯃꯀꯨ ꯆꯥꯕꯤ ꯁꯤꯜꯂ ꯁꯤꯜꯂ ꯆꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯠꯂ ꯆꯥꯅꯕꯗꯣ ꯄꯨꯂꯞ ꯍꯥꯞꯄꯒ ꯁꯤꯠꯂ ꯆꯥꯕꯗꯣ ꯃꯁꯤꯡꯗꯨꯗꯪ ꯎꯝ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒ ꯁꯣꯏꯕꯝ ꯔꯣꯃꯤꯇꯥꯅ ꯁꯣꯏꯈꯤꯕꯅꯦ ꯏꯕꯗꯗꯤ ꯍꯥꯏꯕꯀꯣ ꯅꯠꯇꯦ ꯁꯣꯏꯈꯤꯗꯕꯅꯦ ꯍꯥꯏꯕ ꯏꯕꯗꯗꯤ ꯁꯣꯏꯈꯤꯗꯕꯅꯦ ꯍꯥꯏꯕ ꯃꯌꯥꯝ ꯏꯕꯗ ꯁꯣꯏꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯁꯜꯂꯛꯏꯁꯦ ꯑꯃꯨꯛꯇꯪ ꯄꯥꯏꯒꯦꯕ꯭ꯔꯣ ꯂꯥꯏꯚ ꯇꯧꯔꯤꯕꯅꯦ ꯍꯜꯂꯣ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯛꯀꯦ ꯈꯪꯗꯤꯌꯦ ꯑꯩ ꯁꯨꯝ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯉꯥꯏꯔꯤꯉꯩꯗ ꯃꯌꯥꯝ ꯑꯩꯒꯤꯗ ꯊꯣꯛꯂꯛꯄ ꯃꯌꯦꯛꯁꯦ ꯄꯥꯔꯛꯀꯦꯀꯣ ꯅꯣꯛꯅꯤꯡꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯜꯂꯣ ꯌꯨꯛꯇꯥꯅ ꯏꯔꯛꯄꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯑꯦꯗ ꯃꯣꯕꯥꯏꯜ ꯃꯁꯤꯡ ꯍꯧꯔꯦ ꯅꯣꯏꯒꯤ ꯁꯤꯃꯗꯤ ꯆꯨꯝ ꯃꯥꯅꯦ ꯃꯣꯕꯥꯏꯜ ꯃꯁꯤꯡꯗꯣ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯏꯪꯉꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯕꯣꯗꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕ ꯍꯥꯏꯀꯣ ꯇꯨꯝꯕꯤꯝꯆꯥꯅ ꯆꯨꯝꯃꯦ ꯁꯤꯂꯥꯏ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯒ ꯌꯨꯛꯇꯥꯅ ꯌꯦꯁ ꯑꯥꯏ ꯍꯦꯠ ꯗ ꯒ꯭ꯂꯣ ꯐ꯭ꯔꯣꯝ ꯁꯤꯂꯥ ꯍꯥꯏ ꯑꯥꯏ ꯍꯦꯠ ꯗ ꯒ꯭ꯂꯣ ꯐ꯭ꯔꯣꯝ ꯁꯤꯂꯥ ꯍꯥꯏꯔꯛꯑꯦꯀꯣ ꯑꯣ ꯂꯩꯌꯦ ꯑꯗꯨꯒꯤ ꯋꯥꯗꯤ
aduga sanatombi sagol semna why is the charger charging hai ꯌꯥꯏꯌꯦ si sanatombi english ka thane ida tholai je mayam ngasi di khoi live si english tane nai na doi je ko ah wow Sina lotus, sina table, sina princesa. very good Sina smiling dekho, smile ki tool. mm Ab to lo me मैं. se blessina la ye jem to lo ye sina lotus ne ye mai kanu purple je sida smiling ye ine ye table mathak tane ye lai ri je ye ut kare se yar She just stool, she just standing. penguin Slimbu. kariya But the quack यहाँ करा quack okay quack quack. aduga mayam sum park ko ai de thoklok pose horen silana mobile je lo ekanda aseng dong park ko ire iba mayam ni ire do ngak tang nok sewa kano na budi yukta na budi ha hai de ko adagi yukta na phaje ye hare sana to mina blessy haire yam yekpa si budi chumna thokle ko aduga KH sabanam sahani hai ko hai re agoi sana to mina ga english lola ine why is the charger charging hai nai yenga chi ki kai no comment to lo pu de oh live tau ri ba color do dugo sada na ado hujingna mo aseng bado kana kari ibirakno do mo haira ge ko soibam romitana soikhidabane haiba ko ado mane soiba nate akhoi soni mobile jina translate tor poine ngasi di comment je ani wak ma thoke dino bu nuai ni english lon jalak poji ju maiteron aseng boji ju ko aduga yuktana haije sahi ni pu suraga di whole body test tok thopio vitamin jam walam bane thajadana yam chumu afam ne si ai gi diam watlam ne antu tau tare silagi di vitamin dam ta bu yaw drama ne vitamin manung yaw da bida khoi gi mai cover makudunga ngai he amta test tau so sinan khadrang modar tau dana mu tau kaino cover man bi aduga kaino na mukta yuktana body haiba aduga yuktana mobile masing haure noi gi do hai chume ko chumme silai am phajaye haire hoine silase glow kai ngasidi amana glow kai habis dane wa asidana I had kai yam thai aduga sanato mina light khar ngan be ni be nate sidaida sanato mina ireije akoi priyana kai kari enjang charge inamma na hayo ko aduga sidana kari tholai khangbra ko english lo lo pune ko adugi park yam thi nungai ri ngasi ha tam be da lai re kai le ga desi have man kari enjang charge inamma habis da mai tholai je why is the charger charging nei re si dia adu chumna lag bu chung su yaw ma ya hadi english ta khaga mai yaw ko je si je mai english ki to convert akoi gi dictionary amma ngasa akoi na ga video yengai da nang kai gi no tholai do ga habdo ha hi de he have a hi de have the man I hate nangi glow to da hate to ye na hair pudo au yukta na phaje ye haire sanatum bina blessy haire yam yekpa haire ko aduga saban dana hai haire sabam sabanam sahani ne ko aduga sanatum bina inama kai charage noi ngasi haire khungro ngasi je akoi kobi kang sui thonge ngasi jo mo atu duga ka hom ga ngawe chana ne akoi gi khamen ban buduga alu ga tawraga hawe ado sanatum bina yam phaje inama ngasi di haje atai na te ngasi di mayam akoi like kare bedroom da than do light to ani hum su bagi loi on to bo adugi ne ngan bagi ne hajaba je light to oil le mi phajan ge thian ge je light te le me ada akoi ka je adum thi le ra adu su phajabam lai ri de adu nang sai utpu da mi khar di sien gim ni ko do go si da khaja no pu da khaja je nai aduga maiten ning thojam na blessy di udiye blessy thabak yam chili to me am asle de like kan ji ma light pu tar de lai yek la na ka no to ro
Papa beer-ne, Mama beer-ne, blessy beer humdi bling amada aduga mayam utke. Horen ngahak lagi lo nanggi sana loisalaga. Asi color sih nahan aina Aduga same sabanam sanina blessy haire ko sanatombina ngasidi no e inamase haye ko. Ina Aduga masih nok tanda laida. kainona yuktana silagi vitamin MT oire. Maku Asi ngata ngairabane. asi madi yam summa bane. Aduga sanatombina inamase yari yam sangi ngasidi ngasi nate nangai tum sang ne mamba du udaba nangai ngasi ngalam no loi chongthorani kainone sanatombina sumaina no o inama dum mai mana nokpada swaiga loi pokhai ponda Sa idea am nok aduga kadida. yuktana phana Dada du diye magi sigi English am ti yang. parke loi parke ai amta loi pathoki ge Oh, tawne oh, patho. comment de yam gre ko aduga mathak loi parke ba sanatombina a ne kainona yuktana phana dum nungairi hairpo ko hadi comment jine yoga sige aduga sanatombina thabak loisilugi ge aduga lake adum inama hayo ko Hoi hoi. aduga sanatombina My basanta Pujaye ngasi is di a you with noi is mak with you guy. sanatombi sagol sem hoine daje chona kale jai udra basanta jai kari no ne kali ne Ming sekal da basanta ngasi di noi animak yam nungsi harau harau nok puse hay ko ngahak le ga live hello ga dum paina ga dum mana makha da ina awang da Ante yang sigi jam te I am sorry but I have girlfriend guy. kaino ne Sina betare. Ante paro sana tum digi do. kaino ne maiten box di phajana la iko blessy di udiye habje sabananda blessy hayre siju chumne la aduga khoi sanatombina side irambaje ngako ko sabanda sari animak chana chana parke ne aduna no na blessy hayre sanatombina ngasi di no e inam se na haibaje akhoi da kari thoi khangrai live ta rijda I am sorry but I have a girlfriend Ngai ko rom thoya mai na do. aduga yuktana silagi vitamin D MT oire hai ko adu aigi mobile de kari thoi khangbra sila and vitamin MT time I know what to see. akhoi kaino je ngasi english ga ta foreigner ga ta ne khoi de sangai je ngasi Nasi live se tin nei dor ni. sanatombina inam ma se yari yam changi ngasi di hai ba ko adu inam ma se sidana yari haidre nari yam sangi ngasi di yana mo hai ko sida yari ibje sidana en thole jorba aduga sanatombina sumaina no o inama adumina irakpa sumaina no o inama adum chapmanare ko ada phana dum nungairi habjima ju nungaire adum chanare yuktani ibirakpase aduga thabak losilugi ge aduga lake adum inama haije sida ja mu parke ko thank you lotion for giving me some sidi No ko to see. maya onka parke ko mai hoji kido post ai thank you lotion for giving me some mai ko aduga kainona sanatombina daba santa ngasi di noi animak yam nungsiye hara harong nok pase hai ko daba santa ngasi di noi animak yam nungsiye hara harong nok pase man chamana re aduga sanatombina amuk makha irapuje blessy se wa ngang thorok pase tab nungai e hai ko Chaman na rin. si chamana bra aduga mathangjina sanatombina taruni sobananda moi anisu yengliye yam nokjeri yengliye moiju haiba angangdo aduga si taruni sobananda anisu yengliye yam nokjei haiba ko Yukta na iba ma kana. ako ko yuktana ibajidi hoi noi couple se sak yam phajaye ngasidi na harakpo ko aduga ako sanatombige ma yauri priyane aina haibane ko ado akoi khangi kaino aduga kaino na si aigi da kamai thoi khangbra akoi sanatombi nadi smain tharakpne ba priya ne aina na habje sidaidana priya is not alone na aduga sabanam chani na blessy kai tawrige haire ko Sisu kemta. siju dum phajan thogle aduga akoi yuktana silagi ko simaju yauri yukta gi amta parke post ari
silagi yari ure ye mai mamhallo hayakpoko sina yuktana irene bako agi mobile je kai thorke do parke ba silagi yara ure ye mai sima di chure haiphet manare kitang marak choibe wane ba hai haiphet manai adu ju kitang di chori ne adu sinok ning bom phawe ba aduga kainona kainona saratu mina daba santa ngasi di yam nungai ye ko si faroi ge ai jugo sadara to e faro no ma si yam nokning wahi am to e ba adu gi ne ai na faroi ge ai na amit ke je ngone ai leiri hai je ma sida no amit itawna ai leiri hai ba ko aduga sidai da ai jana kari hai ba no kem hai aduga sana dum bi no e ada ha no e ko tum bi ja no ksele kainona tangangom tamo ne inglabo tamo ngasi kaino jidi mai ni ko ngasi ki live se adu tamo ne inglabo na thabira ku je ai je kai thoke bo the word he ko amit na ai pairi na haire bu ko aduga kainona ai kaino jidana mobile jidana mana ibir pa ai pairi je kai tholke bu dozen pair he bu ko aduga sanatu mi sagol semna ngasi dia si aduga sorry ai da aduga ngangom tamona torbungda na kukina kablak le hairok tana operation haibako as berane isa manthe aduga yam nuaiti irang ja haigum dana hadi khara nemdare ing tappe haga phagi dagi mo tor ka dori ni mayam je moi je hadi adu da hori ba kangu je tokni ikai ra ba ganum tor da ama hanpi ga nupi do masa manga po e haba ada bom do palira pan bana ta ba chien ba da ne kari gumba lukharam da tar di moi lukham da pani haba mai nu pa ga aduga moi mamang da tari ba yumdugi khara kano ta sokti sokta ba moi ne hiptha ho ba gi ne ma idea adu ne longjam romita na ibire je chak charabo isan amadi inaugi ensang kai ensang chage na yam nusi na thabire ko kangsoi ga kangho ma ga chare ado longjam romita na ai ensang charage inau haramni ichi thone inau harapra akoi kaino du ne ichi nahan gi wari sanab du se aduga chak charbo isan amadi inau kai ensang charage ne yam nusi na tharak puje ai gi mobile kari hai thoi khangbra ai pajar ke ko chak charbo is this and ensang chage amit irang bamna where blessy kai le garga si di samana thoi blessy si da le re ma lai kan ye lai yek lo ga yaw ra gi ado yukta noksele akoi ngasi gi kano torok pojiti ko live torok translator ni aduga kainona daw amina sarang he ni ire ebo ko adu ai da kari ai thole khangbra nest akoi using makon do thole ba nest thole ye kada nest thole yenge thole te da ire haba ire haba aduga ngam tamona leisil thari bo ayu ta khara thaye tamo leisin thaba ya seng bai di kaino na te da tamo ning pollution ni de pollution ya mong bagi pung tarama thoi adai da ne adam sa thoi koko yam nungai ba kamen ama mu para ge ko akhoi gi iche romita devi na mu ibire ije nokpa da sire da na iche ni ire ko iche gi nokpa da sire da je mu kari ai tholke ai am pajar ke ko and there is a lot of fun hai english akhoi ngasi foreigner ni ko akhoi gi foreign gi kaino ne ngasi je english ka ta boina mayam je nei re ko aduga kaino na akhoi yukta na thabire ije noi mobile amado kaya hano kuradan da hapro na hai ko
ꯍꯣꯏꯅꯦ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯗꯧꯅꯦꯕ ꯁꯤꯁꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯌꯥꯒꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯧꯔꯤꯅꯦ ꯀꯩꯅꯣꯅ ꯁꯤꯃꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯊꯣꯛꯑꯦ ꯆꯞ ꯃꯥꯟꯅꯅ ꯏꯇꯥꯎ ꯑꯃꯤꯠꯅ ꯀꯔꯤꯅꯣꯃ ꯏꯔꯛꯑꯦ ꯀꯣ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯍꯥꯏꯕ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯂꯥꯏꯚ ꯃꯨꯠꯈꯤꯅꯤ ꯃꯥꯏꯁꯦ ꯊꯣꯏꯒꯤ ꯍꯥꯏꯔꯛꯏꯅꯦ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩ ꯂꯥꯏꯚ ꯃꯨꯠꯂꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯥꯔꯦ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯁꯤꯃꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯃꯨꯠꯊꯠꯅꯤꯡꯉꯒꯗꯤ ꯐꯣꯟ ꯇꯧꯔꯛꯑꯣ ꯂꯥꯏꯚ ꯃꯨꯠꯊꯠꯅꯤꯡꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯌꯥꯎꯅꯤꯡꯉꯒꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯏꯆꯦ ꯌꯥꯗꯦ ꯔꯣꯃꯤꯇꯥꯒꯤ ꯃꯦꯁꯦꯁ ꯀꯃꯦꯟ ꯑꯅꯤ ꯂꯥꯛꯄꯁꯦ ꯂꯣꯏ ꯏꯪꯂꯤꯁ ꯂꯣꯟꯗ ꯂꯣꯏ ꯂꯥꯛꯄ ꯀꯩꯅꯣꯅ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤꯅ ꯋꯥꯈꯜꯒꯤ ꯄꯨꯀꯩꯗꯤ ꯂꯥꯏꯚ ꯆꯪꯉꯛꯇꯦꯅ ꯕ꯭ꯂꯦꯁꯤꯅ ꯇꯣꯏꯅ ꯁꯣꯟꯖꯕꯅꯦ ꯍꯥꯏ ꯃꯥꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯣ ꯍꯧꯖꯤꯛꯁꯤ ꯃꯥ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯀꯩꯅꯣ ꯀꯟꯅ ꯄꯥꯕ ꯃꯇꯝ ꯑꯣꯏꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯍꯥꯟ ꯍꯥꯏꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯑꯦꯛꯖꯥꯝ ꯈꯔ ꯅꯛꯁꯜꯂꯛꯄꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯈꯤꯇꯪ ꯃꯥꯏ ꯑꯣꯟꯁꯤꯟꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯨꯒꯤ ꯃꯁꯥꯒꯤꯁꯨ ꯁꯪꯗꯕ ꯊꯕꯛ ꯑꯃꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯆꯠꯆꯕꯅꯦꯕꯀꯣ ꯆꯠꯆꯕꯅꯦ ꯑꯗꯨꯗꯨꯅ ꯅꯨꯡꯗꯥꯡꯗꯅ ꯑꯃꯨꯛ ꯃꯇꯝꯗꯣ ꯂꯥꯏꯔꯤꯛ ꯄꯥꯛꯅ ꯄꯥꯕꯒꯤ ꯐꯪꯗꯕ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗ ꯃꯇꯝ ꯐꯪꯗꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯂꯥꯏꯐꯇ ꯌꯥꯎꯔꯛꯀꯅꯨ ꯅꯪ ꯍꯥꯟꯅ ꯑꯗꯨꯒꯤ ꯍꯣꯠꯅꯒꯣꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯕ꯭ꯂꯦꯁꯤꯅꯁꯨ ꯌꯥꯝꯅ ꯁꯣꯟꯖꯕꯅꯦꯕ ꯏꯃꯥꯅꯁꯨ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯒꯤ ꯋꯥꯈꯜꯒꯤ ꯄꯨꯀꯩꯗ ꯇꯧ ꯂꯩꯔꯦꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯛꯇꯤ ꯎꯅꯕ ꯅꯠꯇ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯊ꯭ꯔꯨꯗꯒꯤ ꯈꯪꯅꯕꯅꯦꯕ ꯑꯩꯈꯣই ꯕ꯭ꯂꯣꯛ ꯁꯨꯝ ꯌꯦꯡꯕꯤꯕ ꯏꯅꯥꯎꯅꯦꯕ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯦꯛ ꯏꯃꯨꯡ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕ꯭ꯂꯦꯁꯤꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯅ ꯅꯤꯡꯖꯕ ꯌꯥꯝꯅ ꯈꯟꯖꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯃꯁꯛꯇꯤ ꯎꯅꯕ ꯅꯠꯇ꯭ꯔꯤꯑꯕ ꯅꯠꯇ꯭ꯔꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯕ ꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤꯑꯕ ꯑꯗꯣ ꯑꯩ ꯁꯤ ꯏꯪꯂꯤꯁ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯋꯦ ꯌꯥꯎꯗꯦ ꯌꯥꯎꯗꯕ꯭ꯔꯥ ꯁꯤ ꯆꯨꯝꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯔꯣꯃꯤꯇꯥꯅ ꯑꯃꯨꯛ ꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯝꯇ ꯎꯠꯂꯛꯑꯣ ꯏꯆꯥꯗꯣ ꯍꯥꯏ ꯀꯥꯏꯅ ꯍꯥꯏꯍꯜꯂꯛꯑꯣ ꯍꯥꯏ ꯁꯤ ꯍꯥꯏꯍꯜꯂꯛꯑꯒꯦ ꯁꯦ ꯍꯥꯏꯅꯦꯅꯦ ꯍꯥꯏꯌꯣ ꯐꯖꯅ ꯍꯥꯏꯔꯣ ꯀꯩ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯃꯥꯏ ꯀꯥꯔꯟꯁꯦ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯂꯥꯏꯚ ꯃꯨꯠꯊꯠꯂꯒꯦ ꯃꯥ ꯐꯖꯅ ꯃꯌꯥꯝ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯑꯗꯨꯒꯤꯗꯣ ꯑꯝꯇ ꯍꯥꯏꯔꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯐꯖꯅ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯜꯂꯣ ꯃꯌꯥꯝ ꯀꯥꯔꯟ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯃꯤꯅ ꯕꯦꯗ ꯃꯦꯅꯔꯁ ꯑꯩꯗꯤ ꯃꯦꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯐꯣꯟ ꯑꯩ ꯇꯧꯔꯦ ꯐꯣꯟ ꯇꯧꯒꯦꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯣ ꯍꯜꯂꯣ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯔꯥꯈꯤ ꯃꯦꯝꯗ ꯐꯣꯟ ꯇꯧꯔꯒꯦꯀꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯔꯥꯈꯤ ꯃꯦꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯅꯦꯅꯦꯅ ꯀꯔꯝꯕꯅꯣ ꯐꯣꯟ ꯁꯦꯞ ꯇꯧꯔꯒ ꯌꯥꯎꯕꯅꯦ ꯁꯦꯞ ꯇꯧꯔ ꯌꯥꯎꯕꯁꯦ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯈꯗꯔꯛ ꯃꯗ꯭ꯔꯛ ꯇꯧꯒꯅꯣ ꯐꯖꯅ ꯃꯌꯥꯝꯗ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯃꯨꯠꯊꯠꯂꯦ ꯃꯨꯠꯊꯠꯂꯦ ꯍꯜꯂꯣ ꯅꯦꯅꯦ ꯍꯜꯂꯣ ꯅꯦꯅꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯐꯣꯟꯗ ꯌꯦꯡꯉ ꯍꯥꯏꯒꯗꯕꯅꯦ ꯑꯩ ꯍꯤꯡꯉꯤꯗꯤ ꯌꯦꯡꯉꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯦꯅꯦ ꯊꯨꯅ ꯎꯅꯁꯤꯀꯣ ꯅꯪꯒꯤ ꯑꯩꯗꯣ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯅꯦꯅꯦꯗ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯀꯂꯔꯁꯦ ꯑꯩꯅ ꯅꯍꯥꯟ ꯁꯦꯝꯕꯅꯦꯕ ꯃꯥꯏ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯏꯕꯒꯤ ꯌꯥꯎꯔꯛꯑꯦꯅ ꯑꯗꯨ ꯃꯥ ꯂꯣꯏ ꯏꯁꯟꯅꯔꯒ ꯂꯣꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯆꯤꯟꯒꯁꯦ ꯄꯨꯡꯄꯪꯅꯦ ꯃꯥꯅ ꯇꯧꯁꯜꯂꯝꯃꯤ ꯌꯥꯔꯦ ꯕ꯭ꯂꯦꯁꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯦꯡꯉꯣ ꯇꯨ ꯕ꯭ꯂꯦꯁꯤꯁꯦ ꯁꯛ ꯌꯥꯝ ꯀꯦꯡꯉꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯣ ꯀꯩꯅꯣꯅ ꯈꯣ ꯀꯃꯦꯟ ꯑꯃꯃꯨꯛ ꯏꯆꯦ ꯂꯥꯛꯑꯦꯀꯣ ꯃꯦꯝꯄꯤ ꯃꯥꯏꯁꯦ ꯏꯪꯂꯤꯁꯇ ꯏꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯦꯝꯄꯤꯛꯀꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯏꯆꯦ ꯃꯦꯝꯄꯤꯛꯅ ꯏꯕꯁꯤ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯊꯣꯛꯂꯛꯑꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯕ ꯑꯗꯣ ꯏꯆꯦꯅ ꯏꯔꯛꯄꯗꯗꯤ ꯑꯩ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯂꯥꯏꯠ ꯑꯩꯈꯣꯏꯒꯤ ꯊꯥꯔꯤꯕ ꯍꯥꯏꯌꯣ ꯂꯥꯏꯐꯁꯤꯗ ꯀꯃꯥꯏꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯀꯃꯥꯏꯅ ꯊꯣꯛꯏ ꯈꯪꯕ꯭ꯔꯥ ꯗꯤꯁ ꯍꯧꯖꯤꯛꯇ ꯏꯁ ꯂꯥꯏꯠ ꯑꯦꯟ ꯕ꯭ꯂꯦꯁꯤ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯥ ꯏꯕꯗꯣ ꯈꯪꯗꯦ ꯑꯗꯨꯒ ꯅꯦꯅꯦ ꯔꯣꯃꯤꯇꯥꯒꯤ ꯌꯨꯛꯇꯥꯒꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯌꯨꯛꯇꯥꯒꯤ ꯃꯤꯠꯁꯦ ꯂꯥꯏꯐꯁꯨ ꯎꯗꯦ ꯅꯨꯡꯉꯥꯏꯔꯤ ꯇꯥꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯒꯦꯀꯣ ꯑꯩꯁꯨ ꯅꯣꯛꯄꯗꯁꯨ ꯁꯤꯔꯦ ꯍꯥꯏ ꯆꯥꯛ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯗꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯏꯆꯦ ꯔꯣꯃꯤꯇꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯆꯦ ꯔꯣꯃꯤꯇꯥꯒꯤ
ꯅꯨꯡꯉꯥꯏꯔꯤꯌꯦ ꯕ꯭ꯂꯦꯁꯤ ꯑꯩꯈꯣꯏꯁꯨ ꯀꯥꯡꯁꯣꯏꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯆꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯆꯥꯁꯦ ꯅꯪꯁꯨ ꯂꯥꯛꯀꯦ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ Moi ahauba chaga lakteine. ꯅꯪꯗꯤ ꯄꯤꯖꯔꯣꯏ ꯍꯥꯏꯕꯅꯤ ꯁꯛ ꯀꯦꯡꯉꯦ ꯍꯥꯏꯔꯦ ꯀꯦꯡꯉꯔꯣꯏ ꯍꯥꯏꯒꯔꯣ ꯀꯦꯡꯉꯔꯣꯏ Ei kero roi. ꯑꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯇꯧꯔꯤꯅꯦ ꯍꯥꯏꯌꯣ ꯏꯆꯦ ꯍꯥꯎꯅꯤꯌꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯥꯎꯅꯤ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨꯒ ꯀꯥꯡꯍꯧ ꯊꯣꯏꯕ ꯀꯦ ꯊꯣꯏꯕ ꯀꯦ ꯑꯩꯁꯅ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯔꯦ Kanono ai pitu. ꯍꯥꯏꯗꯤ ꯑꯉꯥꯡ ꯆꯥꯛ ꯄꯤꯛꯇ꯭ꯔꯨꯗꯤ ꯆꯥꯔꯕꯧꯗꯤ ꯀꯩꯅꯣꯗ ꯅꯪꯅꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ Ei pitu na te kaino. ꯀꯩꯅꯣ ꯅꯪ ꯀꯅꯥꯅꯣ Ei blessy didi. Ei ꯕ꯭ꯂꯦꯁꯤ chaidi. ꯃꯤ ꯆꯥꯎꯔꯦ ꯕ꯭ꯂꯦꯁꯤ ꯗꯤꯗꯤꯅꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣꯅ ꯍꯥꯏꯔꯦ Chachabo. ꯅꯠꯇꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯪꯉꯛꯑꯦ Chachari. Chachari. ꯑꯗꯨꯒ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯗꯣ Okhoi kangsai jare. ꯀꯥꯡꯍꯧꯒ Kangoga. Kinjang jage. ꯑꯗꯨꯒ ꯊꯣꯏꯕ ꯀꯩ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕꯗꯣ ꯑꯁꯤꯗꯩꯁꯤꯅ ꯄꯤꯛꯀ꯭ꯔꯨꯅ ꯏꯔꯛꯏꯁꯦ ꯑꯩꯒꯤꯁꯤꯗꯅ ꯀꯩꯅꯣꯅ ꯌꯨꯛꯇꯥꯅ ꯕꯦꯠ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯁꯤ ꯕ꯭ꯂꯣꯛ ꯇꯧꯁꯤ ꯍꯥꯏꯕꯀꯣ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯑꯕꯣ ꯃꯤ ꯑꯉꯥꯎꯕ ꯑꯃ ꯆꯪꯉꯝꯕꯅꯦ ꯆꯠꯈ꯭ꯔꯕꯣ ꯀꯛꯊꯠꯈ꯭ꯔꯕꯅꯦ ꯑꯣ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯎꯗꯕ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯜꯂꯗꯤꯀꯣ ꯈꯤꯇꯪ ꯃꯤ ꯑꯉꯥꯎꯕꯩꯗꯤ ꯑꯗꯨꯝ ꯃꯈꯟ ꯃꯌꯥꯝ ꯃꯊꯦꯜ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯎꯗꯕ ꯉꯥꯛꯇ ꯅꯠꯇꯦ ꯂꯩꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯑꯩꯈꯣꯏ ꯂꯩꯕ ꯆꯠꯂꯁꯨ ꯑꯄꯠ ꯑꯔꯥꯛ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤꯗꯅ ꯃꯔꯛꯇ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯄꯨꯜꯂꯗꯤ ꯑꯗꯨꯝ ꯑꯉꯥꯎ ꯑꯐꯩ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯃꯣꯏꯁꯨ ꯅꯥꯀꯟꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨꯀꯣ ꯑꯗꯨꯒ ꯅꯦꯅꯦ ꯔꯣꯃꯤꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯗꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯇꯨꯝꯃꯒꯦ ꯅꯣꯏꯁꯨ ꯒꯨꯗ ꯅꯥꯏꯠ ꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯗꯣꯔꯛꯑꯣ ꯊꯣꯏꯊꯣꯏ ꯅꯦꯅꯦꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯣ ꯅꯦꯅꯦꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ Good night, good night, good night. ꯅꯦꯅꯦ ꯒꯨꯗ ꯅꯥꯏꯠ Nene good night. ꯑꯗꯨꯗꯤ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯕꯥꯏꯁꯨ ꯑꯝꯇ ꯇꯧꯊꯣꯛꯈ꯭ꯔꯣ ꯕ꯭ꯂꯦꯁꯤ Bye bye, Nene. ꯕꯥꯏ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁꯨ ꯍꯥꯏꯈ꯭ꯔꯣ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯦꯅꯦ Nene bye. Ata like pisenge. ꯂꯞ ꯂꯞ Nene gi ring ata pisenge ꯑꯣ lap. ꯑꯣ ꯅꯦꯅꯦ ꯇꯣ ꯁꯦ ꯅꯦꯅꯦ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯂꯞ ꯑꯝꯇ ꯄꯤꯁꯜꯍꯧꯒꯦꯌꯦ ꯕ꯭ꯂꯦꯁꯤ ꯂꯞ ꯌꯦꯜꯂꯤꯅꯦ ꯁꯦ Yore. ꯂꯣꯏꯔꯦ Ei pisenge. ꯁꯤ ꯄꯥꯟꯁꯤꯟꯕꯤꯒꯦꯁꯨ ꯌꯥꯗꯦ ꯕ꯭ꯂꯦꯁꯤ ꯑꯝꯇ ꯄꯥꯟꯁꯤꯟꯒꯦ ꯁꯤ ꯑꯝꯇꯪ Ito ei gi color ne. ꯂꯣꯏꯅꯃꯛ ꯊꯧꯗꯣꯛꯑꯅꯤ Mama gi color ne. Si kanana lay bibeno. Mena ne. ꯀꯩꯅꯣꯅ ꯏꯆꯦ ꯃꯦꯄꯤꯛꯅ ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯗꯣꯏꯔꯌꯦ ꯁꯤꯂ Oh lakte ne lakte ne. ꯀꯀꯥꯒꯤ ꯑꯩꯅ ꯀꯀꯥꯗ ꯍꯪꯉꯛꯀꯦ ꯍꯥꯏꯈꯤꯕꯅꯦ ꯄꯨꯡ ꯀꯌꯥꯗꯋꯥꯏꯗ ꯂꯥꯛꯄꯒꯤꯅꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯏꯆꯦ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯥ ꯁꯤ ꯀꯂꯔꯁꯦ ꯑꯝꯇ ꯗ꯭ꯔꯦꯁꯇ ꯂꯣꯏ ꯌꯦꯛꯁꯜꯂꯅꯤ Sunday da. ꯅꯦꯅꯦꯅꯁꯨ ꯂꯞ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦ Good night, Nene. ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯃꯦꯝꯄꯤꯛꯅ ꯑꯩ ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯗꯣꯏꯔꯣ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯦ ꯀꯃꯥꯏꯅ ꯊꯣꯛꯏ ꯈꯪꯕ꯭ꯔꯥ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯛꯑꯦꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯃꯦꯝꯄꯤꯛꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯏꯪꯂꯤꯁ ꯂꯣꯟꯖꯜꯂꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯏꯆꯦꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯗꯨꯝ ꯐꯠꯇ꯭ꯔꯥ ꯐꯣꯟꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤ ꯃꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯌꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯂꯣꯏꯁꯜꯂꯣ 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 ꯏꯆꯦ ꯃꯦꯝꯄꯤꯛꯅ ꯑꯩ ꯌꯥꯝ ꯍꯩꯔꯦꯅ ꯍꯥ 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 ꯑꯩ ꯌꯥꯝ ꯍꯩꯔꯦꯅ ꯍꯥ ꯍꯥ ꯍꯥꯏ ꯏꯆꯦꯅ ꯈꯔ ꯅꯩꯁꯜꯂꯛꯑꯦ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯜꯂꯛꯑꯅꯤ ꯏꯆꯦꯅ ꯏꯪꯂꯤꯁ ꯂꯣꯜꯂꯤꯁꯤꯒꯤꯅꯦ ꯑꯩꯗꯤ ꯑꯃꯗꯨꯒꯤ ꯋꯥꯔꯤꯅꯦꯅ ꯏꯆꯦ ꯌꯥꯝ ꯍꯩꯔꯖꯥꯠꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯁꯤ ꯃꯩꯇꯩ ꯃꯆꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯐꯣꯔꯦꯅꯔ ꯉꯥꯛ ꯉꯥꯏꯔꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤꯒꯤ ꯑꯃ ꯂꯥꯛꯏꯁꯦ
ꯁꯅꯥꯇꯣꯝꯕꯤꯒꯤꯔꯣ ꯃꯣꯏꯁꯦ ꯃꯈꯥꯗ ꯀꯨꯝꯒꯤꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯩ ꯊꯕꯛ ꯂꯣꯏꯈꯤꯒꯦꯀꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯊꯣꯛꯄ꯭ꯔꯥ ꯁꯤꯁꯦ Yeah. ꯈꯣ ꯑꯩ ꯃꯔꯛꯇ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥꯅ ꯕꯦꯠ ꯀꯃꯦꯟꯗꯣ ꯑꯩꯁꯨ ꯎꯍꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯚ ꯆꯪꯗ꯭ꯔꯁꯨ ꯇꯣꯛ ꯌꯥꯗ꯭ꯔꯖꯥꯠꯂꯥ ꯃꯣꯏꯁꯦ ꯂꯥꯏꯚ ꯆꯪꯕ ꯆꯪꯗꯕꯩ ꯅꯠꯇꯦ ꯃꯁꯥꯒꯤ ꯍꯦꯕꯤꯠꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯅ ꯅꯤꯁꯥ ꯆꯥꯕꯁꯦ ꯐꯠꯇꯦ ꯈꯪꯉꯒꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯥ ꯍꯥꯏꯗꯤ ꯐꯠꯇꯦ ꯈꯪ ꯈꯪꯅ ꯃꯣꯏꯗꯤ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯁꯨꯃꯥꯏꯅ ꯁꯤꯗꯩꯗ ꯍꯧꯖꯤꯛꯄꯨ ꯑꯦꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥꯍꯩ ꯏꯔꯤꯁꯦ ꯑꯇꯩ ꯍꯤꯡꯕ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯍꯦꯕꯤꯠ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯣꯡꯇꯣꯛꯄ ꯉꯝꯗꯕꯒꯤꯅꯦꯕ ꯃꯁꯥꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯟꯅꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯣ ꯍꯥꯏꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯅ ꯌꯥꯝ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯒ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯑꯣꯏꯅꯕꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯀꯣꯛ ꯆꯦꯟꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯑꯁꯣꯝꯗ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣই ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯟꯐꯝ ꯊꯣꯛꯄ ꯄꯨꯜꯂ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝꯅ ꯉꯥꯏꯔꯝꯃꯨꯀꯣ ꯏꯅꯝꯃ ꯀꯣꯟ ꯐꯦꯡꯈꯤꯒꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯦꯀꯣ ꯍꯥꯏꯁꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯑꯩꯒꯤꯁꯤꯗ ꯀꯔꯤ ꯍꯥꯏ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕꯁꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍ꯭ꯋꯥꯠ ꯍꯥꯎ ꯃꯆ ꯗꯨ ꯌꯨ ꯂꯥꯏꯛ ꯍꯥꯏꯔꯛꯑꯦꯀꯣ ꯀꯩꯅꯣ ꯑꯗꯨ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯁꯅꯥꯇꯣꯝꯕꯤꯒꯤꯅꯦꯁꯦ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝ ꯍꯥꯏꯁꯦ ꯑꯣ ꯑꯥꯏ ꯑꯦꯝ ꯑꯣ ꯑꯣ ꯁꯣꯔꯤ ꯑꯣ ꯍ꯭ꯋꯥꯠ ꯍꯥꯎ ꯑꯩꯅ ꯃꯆ ꯗꯨ ꯌꯨ ꯁꯤꯒꯤ ꯂꯥꯏꯛ ꯍꯥꯏꯁꯦ ꯑꯩꯅ ꯃꯈꯥꯒꯤ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯦ ꯃꯦꯝꯄꯤꯛꯀꯤ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯖꯟꯅꯠꯇ꯭ꯔꯣ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯔꯛꯑꯦ ꯊꯣꯏꯊꯣꯏ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯕ꯭ꯂꯦꯁꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯃꯕꯣꯛꯅ ꯍꯪꯉꯛꯑꯦ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯕ꯭ꯂꯦꯁꯤ ꯕ꯭ꯂꯦꯁꯤ ꯅꯪꯅꯦ ꯄ꯭ꯔꯤꯌꯥꯅ ꯁꯣꯏꯗꯅ ꯀꯥꯡꯁꯣꯏ ꯎꯅꯍꯟꯗꯣꯏꯅꯦ ꯆꯥꯏꯌꯦ ꯏꯆꯦ ꯕ꯭ꯂꯦꯁꯤ ꯅꯪ ꯅꯦ ꯄ꯭ꯔꯤꯌꯥꯅ ꯁꯣꯏꯗꯅ ꯎꯅꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦꯅ ꯅꯪꯕꯨ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈꯔꯣ ꯍꯣꯏ ꯎꯅꯁꯦ ꯍꯥꯏꯈꯔꯣ ꯎꯝ ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯈꯔꯦ ꯃꯥ ꯑꯗꯨꯒ ꯈꯨꯝꯕꯐꯥꯎ ꯍꯧꯖꯤꯛꯀꯤ ꯁꯪꯗꯔꯦ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯅ ꯊꯥꯔꯛꯄ ꯀꯃꯦꯟꯗꯣ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯑꯩꯒꯤꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯀꯦꯅ ꯑꯁꯦꯡꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯁ ꯍꯥꯏꯕꯅꯦꯕ ꯌꯨ ꯕ꯭ꯂꯦꯁꯤ ꯅꯪ ꯅꯦꯅꯦ ꯄ꯭ꯔꯤꯌꯥꯅ ꯁꯣꯏꯗꯅ ꯎꯅꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦꯅ ꯅꯪꯕꯨ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯗ ꯀꯃꯥꯏ ꯂꯩꯕꯤꯗꯣꯏꯅꯦ ꯑꯆꯥꯄꯣꯠ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯌꯨ ꯄ꯭ꯔꯤꯌꯥ ꯑꯦꯟ ꯑꯥꯏ ꯍꯦꯞ ꯕꯤꯟ ꯕ꯭ꯂꯦꯁড ꯑꯦꯟ ꯑꯥꯏ ꯑꯦꯝ ꯕ꯭ꯂꯦꯁഡ് ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯤꯡꯊꯧꯖꯝ ꯃꯦꯝꯄꯤꯛ ꯃꯁꯥꯒꯤ ꯐꯠꯇꯕꯗꯨ ꯃꯤꯃꯥꯡꯗ ꯎꯠꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯅꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯔꯣꯏꯁꯦ ꯑꯗꯩ ꯑꯗꯨꯝ ꯃꯁꯥ ꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯆꯩꯔꯁꯨ ꯃꯣꯏꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯗꯨ ꯆꯪꯉꯨꯅꯨꯅꯦ ꯍꯥꯏꯕꯗ ꯆꯪꯉꯛꯇꯕꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯃꯁꯥꯒꯤ ꯀꯩꯅꯣꯅꯦꯕ ꯌꯥꯔꯔꯣꯏꯗꯧꯕ ꯀꯥꯡꯕꯨꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤ ꯌꯨꯛꯇꯥꯒꯤ ꯃꯥꯅꯦ ꯃꯥꯅꯦ ꯏꯟꯊꯣꯛꯅꯁꯨ ꯆꯥꯎꯈꯠꯈꯤꯗ꯭ꯔꯦ ꯍꯥꯏꯌꯣꯀꯣ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯀꯃꯦꯟꯗꯣ ꯄꯥꯗꯕꯤꯗ ꯀꯥꯟꯊꯣꯛꯑ ꯆꯠꯈꯤꯕ ꯑꯗꯨꯒꯤꯅꯤ ꯌꯨꯛꯇꯥꯅ ꯏꯕꯤꯔꯛꯄꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈꯠꯈꯤꯗ꯭ꯔꯦ ꯑꯁꯤꯃꯗꯤ ꯆꯨꯝꯅ ꯊꯣꯛꯂꯛꯏꯍꯦ ꯃꯌꯥꯝ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯀꯃꯦꯟ ꯄꯥꯔꯒ ꯅꯣꯛꯁꯦ ꯇꯧꯔꯒ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯌꯥꯝ ꯃꯩꯇꯩꯔꯣꯟꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤꯗꯧꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯨ ꯎꯝ ꯈꯣꯡꯁꯦ ꯀꯣꯟꯁꯤꯜꯂ ꯐꯝꯕꯁꯦ ꯈꯣꯡꯁꯦ ꯇꯝ ꯅꯥꯏꯌꯦꯕꯀꯣ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯅꯥꯇꯣꯝꯕꯤꯅ ꯅꯦꯅꯦ ꯀꯣꯟ ꯐꯦꯡꯅ ꯐꯦꯡꯅ ꯌꯦꯡꯂꯤꯌꯦ ꯕ꯭ꯂꯦꯁꯤ ꯑꯗꯣ ꯅꯪꯒꯤ ꯅꯦꯅꯦꯅ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯦ ꯎꯅꯕꯗ ꯍꯥꯏ ꯑꯆꯥꯄꯣꯠ ꯂꯩꯅꯤ ꯍꯥꯏꯕ ꯅꯦꯅꯦ ꯄ꯭ꯔꯤꯌꯥꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯣꯏꯅꯦ ꯍꯥꯏꯕꯅꯦ ꯖꯦꯂꯤ ꯑꯗꯨ ꯀꯞꯁꯟꯅꯗꯕꯤꯗ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯖꯦꯂꯤ ꯂꯩꯌꯣꯌꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤꯗ ꯂꯩꯗꯨꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯕꯣ ꯍꯌꯦꯡ ꯂꯩꯔ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯏꯔꯛꯄ ꯅꯦꯅꯦ ꯀꯣꯟ ꯐꯦꯡꯅ ꯐꯦꯡꯅ ꯌꯦꯡꯂꯤꯌꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯀꯦꯅ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯁꯤꯌꯣꯔ ꯍ꯭ꯋꯥꯠ ꯇꯨ ꯗꯨ ꯋꯤꯠ ꯌꯦꯡꯂꯤꯌꯦ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯁꯤꯌꯣꯔ ꯍ꯭ꯋꯥꯠ ꯇꯨ ꯗꯨ
ꯉꯁꯤꯗꯤ ꯐꯖꯅ ꯏꯪꯂꯤꯁ ꯍꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯑꯗꯨꯒ ꯃꯕꯣꯛ ꯃꯦꯝꯄꯤꯛꯅ ꯂꯥꯏꯛ ꯇꯧ ꯂꯥꯏꯛ ꯇꯧꯗ ꯍꯩꯔꯦ ꯉꯁꯤꯗꯤ ꯍꯥꯏꯅꯩ ꯑꯣ 이제디 ꯌꯥꯝ ꯊꯨꯅ ꯍꯩꯒꯜꯂꯤꯗ ꯃꯥꯅꯦ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯃꯇꯧ ꯇꯝ ꯉꯝꯄꯣꯟꯇꯦꯗ ꯑꯁ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯁꯤꯂꯥꯅ ꯗꯦꯜꯂꯤ ꯂꯩꯔꯛꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯤꯇꯪ ꯗꯨꯀꯥꯟ ꯑꯃꯐꯥꯎ ꯃꯥ ꯃꯇꯧꯅ ꯉꯁꯤꯐꯥꯎ ꯆꯠꯂ ꯄꯣꯠ ꯑꯃ ꯂꯩꯌꯨ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯅ ꯑꯁꯤ ꯑꯪꯀꯜꯗꯤ ꯁꯤꯗ ꯂꯩ ꯑꯩ ꯏꯁ ꯑꯪꯀꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯂꯥꯟ ꯃꯈꯥꯁꯤꯗꯅꯦ ꯂꯩꯔꯤꯁꯦ ꯑꯁꯤꯗꯩꯁꯤꯗ ꯅꯪ ꯁꯪꯒꯣꯝ ꯑꯥꯏ ꯂꯩ ꯑꯦꯟ ꯑꯦꯕꯨ ꯅꯪ ꯁꯪꯒꯣꯝ ꯅꯥꯇꯣꯟꯗ ꯆꯠꯂꯒ ꯄꯣꯠ ꯑꯃ ꯂꯩ ꯉꯝꯒꯗ꯭ꯔꯕ ꯍꯜꯂꯛꯄꯗꯤ ꯌꯥꯎꯈ꯭ꯔꯦ ꯐꯤꯔꯣꯖꯥꯒꯤ ꯃꯃꯥꯗꯣ ꯑꯩꯅ ꯊꯤꯜꯂꯨꯔꯤꯕꯅꯦ ꯑꯥꯏ ꯑꯦꯟ ꯑꯦꯒꯤ ꯀꯩꯅꯣꯕꯨ ꯑꯗꯨꯃꯛꯇꯤ ꯍꯥꯏꯅꯨꯅ ꯑꯗꯨꯗꯤ ꯅꯤꯄꯥꯟ ꯁꯨꯕ ꯑꯉꯛꯄ ꯑꯃꯁꯨ ꯂꯩꯔꯦꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯉꯛꯄ ꯅꯤꯄꯥꯟ ꯁꯨꯔꯦꯀꯣ ꯍꯧꯖꯤꯛ ꯇꯔꯦꯠꯇꯒꯤ ꯎꯝ ꯇꯨ ꯇꯦꯡ ꯇꯦꯡ ꯕ꯭ꯂꯦꯁꯤꯅ ꯌꯦꯛꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯂꯥꯏꯛ ꯀꯔꯤꯅꯣ ꯇꯧꯕ ꯍꯥꯏꯕꯅꯤ ꯍꯥꯏ ꯇꯨ ꯑꯁꯤꯗꯗꯤ ꯌꯥꯝ ꯐꯖꯅ ꯇꯥꯏꯌꯦ ꯎꯝ ꯁꯟꯁꯨ ꯌꯥꯎꯔꯦ ꯃꯥꯁꯦ ꯑꯗꯒꯤ ꯂꯣꯇꯁꯁꯨ ꯌꯥꯎꯔꯦ ꯀꯩꯀꯩꯅꯣ ꯁꯤꯗ ꯏꯔꯤ ꯃꯌꯥꯝꯁꯦ सारी जो करे ꯑꯣꯀꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯍꯩꯔꯗ꯭ꯔꯥ ꯌꯦꯡꯉꯣ ꯀꯂꯔ ꯁꯪꯕꯒꯁꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯦꯅꯦꯗꯤ ꯆꯪꯕꯤꯔꯛꯑꯦ ꯍꯦ ꯑꯣꯖꯥ ꯍꯥꯏ ꯍꯜꯂꯣ ꯑꯣꯖꯥ ꯀꯝꯗꯧꯕꯤꯔꯤꯒꯦ ꯀꯨꯏꯔꯦꯗ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯉꯝꯃꯔꯣꯏ ꯅꯇꯣꯟ ꯇꯧꯁꯤꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯧꯖꯅꯤꯡꯗ ꯇꯧꯔꯅꯨ ꯀꯣꯛꯑꯔꯣꯏꯗꯕꯅꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯛꯇꯥꯅ ꯅꯥꯀꯨꯞꯄꯤ ꯃꯔꯥꯗꯣ वॉशिंग ꯅꯪ ꯅꯇꯣꯟ ꯆꯠꯂꯣꯁꯨ ꯇꯧꯔꯁꯨ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯥꯀꯨꯞꯄꯤ ꯃꯔꯥꯗꯣ ꯀꯪꯍꯜꯂꯒ ꯊꯝꯃꯗꯤ ꯐꯗꯧꯕ ꯍꯥꯏ ꯅꯥꯀꯨꯞꯄꯤ ꯃꯔꯥꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯥꯡꯉꯧ ꯉꯧꯔꯒ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯀꯪꯍꯜꯂꯒ ꯊꯝꯗꯣꯏꯁꯦ ꯍꯥꯏꯔꯛꯎꯅꯦ ꯌꯨꯛꯇ ꯀꯪꯍꯜꯂꯒ ꯊꯝꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯩꯗꯤ ꯁꯨꯒꯥꯏꯔꯒ ꯀꯥꯡꯍꯧ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯅꯣꯒ ꯆꯅꯥꯒ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯃꯔꯥꯔꯣ ꯂꯣꯏ ꯉꯔꯥꯡꯒꯤꯗꯣ ꯂꯣꯏꯅꯃꯛ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯦ ꯉꯔꯥꯡꯗꯤ ꯁꯨꯛꯇꯪ ꯈꯛꯇꯅꯦ ꯀꯣꯟ ꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯗꯨꯗꯤ ꯈꯨꯌꯥꯝꯅꯤ ꯀꯩꯅꯣ ꯑꯗꯨꯐꯥꯎ ꯉꯟꯕꯗꯅꯦ ꯂꯩꯕꯥꯛꯇꯣ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯕꯣꯛ ꯃꯦꯝꯄꯤꯛꯅ ꯋꯥꯎ ꯌꯥꯝ ꯍꯩꯔꯦ ꯍꯥꯏ ꯂꯥꯏ ꯌꯦꯛꯄꯗꯣ ꯑꯗꯨꯒ ꯌꯨꯛꯇꯥꯅ ꯍꯩꯃ ꯌꯥꯝ ꯍꯩꯌꯦ ꯊꯣꯏꯕꯤ ꯍꯥꯏ ꯑꯗꯨꯒ ꯌꯨꯛꯇꯥꯅꯁꯨ ꯊꯥꯎ ꯉꯧꯅꯕꯅꯤꯗ ꯍꯥꯏꯕ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯄꯗꯣ ꯃꯅꯝ ꯑꯗꯣ ꯀꯥꯡꯍꯧ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯥꯝ ꯌꯥꯝꯃꯦ ꯂꯩꯔꯤꯌꯦ ꯃꯌꯥꯝ ꯃꯦꯁꯦꯖ ꯏꯪꯂꯤꯁ ꯈꯔ ꯑꯃꯨꯛ ꯂꯣꯟꯁꯤꯔ ꯃꯊꯪꯁꯦ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯌꯨꯛꯇꯥꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏ ꯎꯝ ꯀꯥꯡꯉꯧꯗꯁꯨ ꯍꯥꯎꯋꯦ ꯆꯅꯥꯒ ꯀꯥꯡꯉꯧ ꯉꯧꯕꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯗꯦꯕ ꯁꯤꯂꯥꯅ ꯃꯈꯟ ꯃꯈꯟ ꯇꯧꯊꯔꯛꯄꯗꯩ ꯍꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯁꯨ ꯅꯍꯥꯟꯋꯥꯏ ꯆꯥꯔꯛꯄ ꯑꯗꯨꯗꯨꯒꯤ ꯈꯪꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯑꯝꯇ ꯆꯥꯔꯛꯇꯦꯕ ꯅꯍꯥꯟꯋꯥꯏ ꯆꯥꯔꯛꯄꯅꯤ ꯕ꯭ꯂꯦꯁꯤ ꯕꯦꯠ ꯃꯦꯅꯔꯁ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯃꯥꯏ ꯇꯧꯅꯤꯡꯉꯤꯅꯤ ꯏꯆꯦꯁꯤꯁꯨ ꯀꯥꯏꯅ ꯂꯣꯏ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯈ꯭ꯔꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤꯅꯤ ꯇꯧꯔꯒ ꯀꯥꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯅꯦ ꯇꯣꯏꯊꯣꯏ ꯕꯦꯠ ꯃꯦꯅꯔꯁ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯁꯦ ꯃꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯊꯣꯏꯊꯣꯏ ꯃꯈꯨꯠ ꯍꯥꯝꯕ ꯆꯠꯈꯤ ꯑꯗꯨꯒ ꯌꯨꯛꯇꯥꯅ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯌꯦ ꯀꯥꯡꯉꯧꯗꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯀꯥꯡꯉꯧ ꯆꯥꯔꯛꯇꯦꯕ ꯑꯃꯨꯛꯇꯩꯗ ꯑꯗꯣ ꯁꯤꯂꯥꯅ ꯁꯤꯗ ꯂꯩꯔꯀꯥꯟꯗꯅꯦ ꯉꯧꯔꯤꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯉꯧꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯆꯅꯥꯒ ꯇꯧꯔꯒ ꯉꯧꯋꯦꯕꯀꯣ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯔ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯃꯔꯥ ꯂꯩꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯃꯨꯛꯇꯪ ꯑꯣ ꯁꯨꯒꯥꯏꯗꯣꯏꯅꯤꯌꯦ ꯃꯔꯥꯗꯣ ꯍꯥꯏꯗꯤ ꯀꯨꯞꯅ ꯁꯣꯏꯔꯒ ꯅꯨꯡꯁꯨꯛꯇ ꯇꯧꯔꯒ ꯁꯨꯒꯥꯏꯔꯒ ꯑꯗꯨꯗꯨꯒ ꯆꯅꯥ ꯉꯧꯕ ꯑꯗꯣ ꯉꯔꯥꯡ ꯍꯥꯎ ꯂꯩꯔꯝꯃꯤ ꯆꯥꯕꯗ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯑꯩ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯑꯗꯣ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯥꯏꯗꯣ ꯈꯪꯗꯦꯕ ꯆꯥꯔꯛꯇꯕꯅꯤꯅ ꯑꯗꯨꯒ ꯀꯩꯅꯣꯅ
kiran bala changbire e kai lamda leirino haire ko kiran bala na ado aigi mobile sida kiran bala ni ireje kari ai tholke bu kai lamda kem hai akhoi je delhi da kem tong jeri delhi da lei jabne ai ngasigi kaino je yam nungai nungai ba thu e bu ko aigi mobile je ngasi je ana mayam english hana kaya khuloi dragaju aigi kaino live sida comment thabir agadi ko message ibir agadi adam english adam masana ngang jagrani yukta noksel e ngasi khara thaptu ju kaino tawrani comment je paab je tum loi urani ai kaino da mobile atopam de paramina ba adu mayam khoi sidai da changbire je ngasi jubu kari kari mathel chabirage khoi amma ni budi ngasai horopodagi wari sanagre ko adu na taba hogji anoubo changbire je ngasi kari mathel chabirage haibiro comment je lep pramane ko yukta na thabire maru haidi mapum do natte ko maru gi maru amani haiba kaino ni da nakupi gi do nakupi maru do pura mapum do hapa natte haba masa khara hapa gi wani do thau ngobi do nak thui thui adu chongda sanaraga last na khongnai hair ka doini ko khongnai hair de khudi kanam te yeng moi he macha thoi na dum na ton da tham de ni ai noi kanam lai tab de mai ai de chong jela pham mane humang chowe so ising ai badam tang iru ja thok so barum sa ga sai thar da ji da humang so ka mai te no hang te ano message lai babu we pik kaino ni yukta gi hana la e comment is kaino do yukta ni birai je khamen akhabi do khakpira mo haiba haibu ko khamen akhabi jo maru log dine maru longna ma kaino tawre thamme chara semake ai gi da kariya ibirai khangbra yukta jina khamen is a lover of beauty hai yukta je saite yam wangi ko ije me biki aduga ichi mempikna haije chaka sadri kanna kami yensang thongdre yerum horaga tokle aduna pabani kan ise ada punya ya bane simadi chap manana thole ko ichi mempik english am lolak tre kaur mane khoi yukta khak lo leire english o thana ba maru lobdo haiba haidi akoina chara lobgi thana ba maru do aduni da mana haije yukta nok thag re ba sire da noy ke mobile se ijen mange kaino america chatra ju yarni ko asidi phajana thokle pama ado america chatra ju yarni
kano tokdraju foreign chatraju adum mayam English da adum phajana adum saidan abayarni ado English phajana loan ge haitardi akhoi gi live changbiro o aduna translate translate dum tawrani But all round me now, with you we chill. cái cảm nhận như thế là rồi có gì ghê như thế đó beauty hai rồi beauty rồi ta isi gì cái này sẽ lúc cái dịch ta hay là ngay đi hay sao es da sila nangi kano nang na haibidum la engasi kano khwaidagi akhoi comment de yamna nuai habido khumancha khumancha nang ngarang di lakte kano na mani ire ije khangdabagi ni mobile hongabani sikho app haibako akhoi gi kano da sikho app na sikne ke liye jo mo hota na tamna bodo adu dunida ado akhoi gi jidi app ka amta download tawdra ai gi ji english thoe nga sai akhoi gi khumancha live se hojik ta changbi rak po er ga di khangbiram gi ko ai gi mobile je kaim ta app yauk dra ga jo mayam je dum english loi ngang bi thoe ba nga si de kano na iche me pikna hospital chatlu ba hai re ado ngahak le ga di akhoi english lon horani khumancha ngak tang yeng biyo hojik ta changak po itar di comment adum ibiro ado ga matonda sa kapthorani ai gi da english to on thoro pasuyan hojik ki jai on thok pra yeng bane on thorokte akhoi je app kam ta darka oidre magi asigi mamangjida sign ama thokleise asini orangani ba aigi kano ji ngasai chak chari ngai gi do adu da kai no khara matonda ga thoki ne yam es taramari romdoi sida taramari urjudro aina sidai trying to get tang me ko aina tok sun sida na traum de le ramme ba adu ga taramari tholok ko sida na trying to le ma traum de to man di en tawri kai gi si bo khangdi da phone ji ya de na gandhi adhikari marum e mayum bhai ba gandhi na blessy hai na hai re Loving. khumancha gi ne khumancha ai kaino tawrage hojik ai gi app to tawre khumancha gi comment je pathok charake go khumancha na aseng bai ibirei bo wahai di kaino bu atheng bagi english ti nungai ni masudu yam yengningi ko hai ko akhoi di machu yauk dra jo dum thoe ko aduga ai gi mobile ji da khumancha na ibirei ba comment je kari ai thoke do ai pa jarake ko live to ribo mobile ji da ai ngasi mobile ani ne ba paijari je aduga sidana aseng ba thui ne ba mayam na ibirapdo aduga ai gi mobile ji da kari hai thoke do khoi khumancha gi do ai pathok charake the english language is gone masudo new self awareness hai aduga iche me pikna chak khige chadradi mi si bane hawpa hawtaba nomogi soidra loire si yai yam chuma wa pham ne ko iche sak mana na iba mal chap mana thoi iche ni ire ije aduna akhoi gi ngasi mobile je esi post tar pone english loan ma mayam mahi manai ga amta darka oide english loan ge da akhoi mobile da comment ira puda dum english loan grani gandhi na blessy chak charabo kari mathel chage hairebo ko simun chap mana thole blessy je sona ka da on tho legre abas tongi ye akoi kang sui jare kang ho maga gandhi di ke jang charage akoi kuman jaju ke jang charage kuman jagi di khara special oiramani jang je ya ma mulai sidi chamana na la ko mal
ꯈꯨꯃꯟ ꯆꯥꯅ ꯀꯔꯤ ꯃꯔꯣꯅꯣ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯁꯤꯗ ꯁꯥꯏꯠꯇ ꯈꯔ ꯍꯥꯞꯄꯒ ꯄꯨꯔꯥ ꯀꯩꯅꯣꯗꯅꯦ ꯂꯤꯇꯔꯦꯆꯔꯁꯦ ꯊꯥꯗꯅꯔꯛꯄꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯣꯕꯥꯏꯜꯁꯤꯗ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯗꯕꯒ ꯌꯥꯎꯔꯦ ꯄꯥꯕ ꯉꯝꯗꯕ ꯀꯃꯦꯟꯒ ꯌꯥꯝ ꯏꯪꯂꯤꯁꯀ ꯌꯥꯝ ꯂꯣꯜꯂꯛꯈ꯭ꯔꯖꯥꯠꯅꯤ ꯈꯨꯃꯟ ꯆꯥꯒꯤꯗꯤ ꯍꯋꯥꯏ ꯆꯥꯔꯦ ꯍꯥꯏ ꯋꯥꯇꯔ ꯅ ꯋꯥꯇꯔꯅ ꯏꯔꯦ ꯋꯥꯇꯔ ꯆꯥꯔꯦ ꯁꯤꯗꯩꯗ ꯈꯨꯃꯟ ꯆꯥꯅ ꯍꯋꯥꯏ ꯆꯥꯔꯦꯅ ꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤꯁꯤꯗ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯋꯥꯇꯔ ꯑꯅ ꯊꯣꯛꯂꯛꯑꯦ ꯉꯁꯤꯒꯤꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯗꯅꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯥꯏꯐꯁꯦ ꯃꯩꯅꯦ ꯇꯥꯔꯤꯁꯦ ꯃꯥꯅꯤ ꯁꯤꯗꯅ ꯑꯃꯃꯝ ꯍꯟꯗꯅ ꯊꯣꯛꯏꯁꯦ ꯁꯤꯗ 12 ꯊꯣꯛꯄꯗꯣ ꯁꯤꯗꯅ 35 ꯊꯣꯛꯑꯦꯕ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯃꯤ ꯆꯪꯉꯛꯄꯗꯤ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯅꯤ ꯁꯤꯗꯅ ꯍꯥꯟꯅ ꯊꯣꯛꯑ ꯁꯤꯗꯅ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯈꯣꯡꯁꯦ ꯀꯣꯟꯁꯤꯟꯕꯁꯦ ꯍꯦꯛꯇ 33 चप मानख꯭ꯔꯦ ꯀꯩ 13 ꯁꯤ 38 ꯊꯣꯏꯊꯣꯏ ꯈꯨꯝꯖꯤꯟꯒꯦ ꯊꯣꯏꯊꯣꯏ ꯑꯐꯥꯎ ꯌꯥꯝ ꯁꯥꯏ ꯈꯨꯝꯖꯤꯜꯂ ꯊꯝꯒꯦ ꯕꯁꯀꯤ ꯁꯤꯠꯅꯤ ꯅꯪꯉꯣꯟꯗ ꯉꯥꯊꯔꯒ ꯑꯩ ꯈꯣꯡ ꯅꯥꯏꯌꯦꯕ ꯍꯥꯏꯗꯤ ꯀꯣꯟꯖꯜꯂ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯏꯁꯧ ꯑꯩꯅ ꯂꯥꯡꯉꯦꯕ ꯇꯤꯡꯊꯣꯛꯄ ꯈꯣꯡ ꯑꯗꯨꯒ ꯀꯅꯥꯅꯣꯝ ꯆꯪꯉꯛꯑꯦꯍꯦ ꯗꯗꯥ ꯃꯣꯃꯣ ꯆꯪꯉꯛꯑꯦ दादा मोमो इधर ꯂꯝꯍꯦꯟꯕꯤ ꯅꯨꯡꯁꯤꯌꯦ ꯗꯗꯥ ꯃꯣꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯣ दादा मोमो चाचा ꯑꯁ या नुंशिए ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯪꯉꯣ ꯅꯨꯡꯁꯤꯔꯗꯤ ꯂꯞ ꯄꯤꯁꯟꯈ꯭ꯔꯣ ꯃꯌꯥꯝꯗ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯝ ꯍꯦꯟꯊꯣꯏꯕꯤ ꯗꯦꯕꯤꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯔꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯌꯦꯔꯨꯝ ꯑꯃ ꯉꯧꯔꯒ ꯃꯥꯗꯤ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯅ ꯅꯠꯇꯦ ꯁꯣꯏꯕꯨꯝꯁꯦ ꯉꯥ ꯊꯣꯡꯕ ꯌꯦꯔꯨꯝ ꯉꯧꯔꯒ ꯌꯥꯝ ꯄꯥꯝꯖꯕꯅ ꯀꯪꯂꯥꯌꯦꯟ ꯀꯪꯂꯥꯌꯦꯟ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝꯗꯤ ꯑꯩ ꯊꯥꯡꯖꯤꯡꯒ ꯍꯥꯞꯄ ꯏꯔꯣꯝꯕꯗꯤ ꯌꯥꯝ ꯆꯥꯅꯩ ꯑꯩꯗꯤ ꯁꯣꯏꯕꯨꯝꯁꯦ ꯉꯥꯒ ꯊꯣꯡꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯑꯩꯗꯤ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯊꯥꯡꯖꯤꯡꯒ ꯍꯥꯞꯄ ꯏꯔꯣꯜꯂꯒ ꯉꯥ ꯑꯇꯥꯎꯕꯒꯨꯝꯕ ꯑꯃ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯉꯥ ꯑꯇꯥꯎꯕꯗꯤ ꯉꯥ ꯃꯆꯥ ꯑꯣꯏꯔꯁꯨꯀꯣ ꯈꯪꯉꯦ ꯈꯪꯉꯦ ꯅꯤꯡꯊꯧꯖꯝ ꯃꯦꯝꯄꯤꯛ ꯃꯥꯕꯣꯛꯅ ꯕ꯭ꯂꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯔꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯒꯥꯟꯙꯤꯅ ꯒꯥꯟꯙꯤꯅ ꯕ꯭ꯂꯦꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯕ꯭ꯂꯦꯁ ꯌꯨ ꯕ꯭ꯂꯦꯁ ꯌꯨ ꯃꯥꯏ ꯂꯚ ꯍꯥꯏꯔꯛꯑꯦꯀꯣ ꯒꯥꯟꯙꯤꯅ ꯏꯕꯤꯔꯛꯏꯁꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯍꯥꯏ ꯊꯣꯛꯂꯛꯀꯦꯗ ꯕ꯭ꯂꯦꯁ ꯌꯨ ꯃꯥꯏ ꯂꯚ ꯍꯥꯏꯅ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯏꯔꯛꯑꯦ ꯆꯥꯔꯒꯦ ꯑꯁꯦꯡꯕꯗꯤ ꯕ꯭ꯂꯦꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯏꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯅ ꯍꯥꯏꯔꯦ ꯆꯥꯔꯦ ꯍꯪꯒꯥꯝ ꯊꯣꯡꯉꯦ 70 ꯄꯤꯗꯅ ꯉꯁꯥꯏ ꯑꯃ ꯂꯩꯔꯨꯔꯦ ꯂꯨꯄꯥ ꯍꯪꯒꯥꯝ 10 ꯌꯥꯝ ꯄꯤꯔꯨꯔꯒ ꯇꯥꯡꯕꯅꯦ ꯗꯦꯜꯂꯤꯗ ꯍꯪꯒꯥꯝ ꯌꯥꯝ ꯇꯥꯡꯕꯅꯦ ꯀꯞꯁꯟꯅꯒꯅꯨ ꯊꯣꯏꯊꯣꯏ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯎꯗꯅ ꯅꯛꯅꯔꯗꯤ ꯍꯪꯒꯥꯝ ꯆꯔꯥ 70 ꯄꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯍꯪꯒꯥꯝ ꯆꯔꯥ ꯑꯃ ꯍꯥꯞꯇꯣꯛꯀꯦ ꯆꯠꯄꯗ ꯕꯔꯥꯗ ꯂꯨꯄꯥ 100 ꯀꯣꯏꯔꯛꯑꯒ ꯑꯩꯈꯣꯏꯒ ꯅꯠꯇꯦ ꯀꯣꯏꯔꯛꯑꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯣꯏꯁꯤꯗꯤ ꯅꯠꯇꯦ ꯊꯦꯡꯅꯕꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯩꯗ ꯅꯪꯅ ꯍꯪꯒꯥꯝꯗꯨ 70 ꯄꯤꯕꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯂꯨꯄꯥ 150 ꯊꯦꯡꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯎꯅꯗꯣꯏꯁꯤꯗꯤ ꯒꯥꯟꯙꯤꯅ ꯑꯩꯈꯣꯏ ꯍꯪꯒꯥꯝꯗ ꯍꯥꯏꯔꯛꯑꯦ ꯍꯥꯎꯗꯣꯏꯅꯦ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯅ ꯋꯥꯟ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯃ ꯆꯪꯉꯛꯑꯦ ꯑꯦꯂꯤꯌꯥꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯑꯦꯀꯣ ꯗꯤꯁ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯁ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯃꯣꯕꯥꯏꯜꯗꯅ ꯗꯤꯁꯅ ꯊꯣꯛꯂꯛꯑꯦ ꯒꯥꯟꯙꯤꯅ ꯕ꯭ꯂꯦꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯝ ꯍꯦꯟꯊꯣꯏꯕꯤꯅ ꯏꯆꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯋꯥꯏꯖꯥꯔ ꯀꯔꯤꯅꯣ ꯅꯪ ꯌꯥꯝ ꯄꯣꯔꯛ ꯋꯥꯠꯂꯝꯃꯦ ꯀꯔꯤ ꯍꯤꯗꯪ ꯋꯥꯠꯂꯕ ꯃꯌꯨꯝ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯣ ꯑꯃ ꯋꯥꯠꯂꯝꯃꯕ ꯍꯤꯗꯡꯃꯌꯨꯝ ꯃꯅꯤ ꯁꯔꯃ ꯍꯥꯏꯕꯅꯦ ꯕ꯭ꯌꯨꯇꯤꯐꯨꯜꯂꯤ ꯍꯥꯏꯀꯣ ꯑꯗꯨ ꯁꯤ ꯆꯞ ꯃꯥꯟꯅ ꯊꯣꯛꯂꯛꯑꯦꯗ ꯑꯩ ꯃꯨꯟꯅ ꯌꯦꯡꯉꯔꯣꯏ ꯀꯣꯛ ꯉꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯦꯟꯊꯣꯏꯕꯤꯅ ꯏꯆꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯋꯥꯏꯖꯥꯔ ꯄꯣꯔꯛꯄꯗꯣ ꯀꯔꯤ ꯄꯣꯔꯛꯀꯗꯣꯏꯅꯣ ꯑꯥꯏ ꯃꯥꯔꯀꯦꯠꯇ ꯀꯔꯤ ꯅꯨꯃꯤꯠꯅ ꯍꯋꯥꯏꯖꯥꯔ ꯄꯣꯔꯛꯄꯗꯣ ꯑꯩꯁꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗꯤ ꯂꯦꯞꯈꯤꯒꯦ ꯖꯅꯋꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ ꯍꯧꯖꯤꯛꯁꯦ ꯁꯤꯂꯥꯒꯤ ꯏꯪꯁꯨ ꯃꯥꯒꯤ ꯏꯪꯉꯦꯀꯣ ꯏꯪꯕꯁꯤꯗ ꯃꯥꯏ ꯂꯦꯡꯖꯨꯝ ꯈꯤꯇꯪ ꯂꯦꯡꯕꯥꯟꯁꯤꯗ ꯈꯤꯇꯪ ꯅꯥꯕꯀꯣ ꯑꯗ ꯍꯋꯥꯏ ꯂꯣꯟꯕꯒꯤ ꯊꯥꯡꯒꯠ ꯊꯥꯡꯗꯗ ꯈꯤꯇꯪ ꯕꯦꯔꯥ ꯀꯥꯕ
ꯑꯗ ꯀꯩꯅꯣꯗꯨꯗꯤ ꯁꯟꯗꯦ ꯀꯩꯀꯩ ꯑꯩꯈꯣꯏ ꯍꯋꯥꯏ ꯀꯥꯏꯕ ꯈꯣꯠꯄꯗꯨꯗꯤ ꯏꯕꯥꯅꯤꯃꯛ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯒ ꯂꯣꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯂꯣꯟꯕ ꯅꯨꯃꯤꯠꯇꯤ ꯑꯩ ꯏꯇꯣꯝꯇ ꯁꯪꯉꯣꯏꯗꯧꯕ ꯃꯥ ꯃꯇꯣꯟꯗ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯊꯥꯡꯀꯠ ꯊꯥꯡꯗꯗꯣ ꯃꯈꯨꯠ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯕꯒꯤ ꯃꯥ ꯈꯤꯇꯪ ꯄꯣꯊꯥꯈꯤꯖꯅꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯆꯥꯔꯤ ꯑꯗꯨꯒ ꯖꯅꯋꯥꯔꯤꯗꯒꯤ ꯑꯣꯏꯅ ꯏꯪꯕꯁꯨ ꯈꯤꯇꯪ ꯐꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯌꯣꯜꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯦ ꯀꯩꯅꯣꯗ ꯌꯣꯟꯗꯧꯕ ꯋꯥꯠꯂꯤꯉꯩꯗꯀꯣ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤꯒ ꯈꯔ ꯐꯔꯛꯑꯒꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯃꯌꯥꯝ ꯈꯤꯇꯪꯒ ꯆꯥꯃꯤꯟꯅꯅꯕ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯤꯌꯥꯅ ꯈꯔ ꯅꯣꯏꯔꯦꯗ ꯈꯔ ꯅꯣꯏꯔꯦ ꯗꯥ ꯕꯁꯟꯇꯁꯦ ꯍꯥꯏꯕꯅꯦ ꯑꯥꯎ ꯑꯩ ꯈꯔ ꯅꯣꯏꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯅꯣꯏꯕꯁꯤ ꯑꯍꯟ ꯃꯥꯜꯂꯦ ꯄꯣꯛꯇꯨꯒ ꯉꯥꯏꯈꯣ ꯒꯥꯟꯙꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝꯒꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯃꯥꯏꯁꯦ ꯃꯥꯅꯤ ꯁꯤꯗ ꯏꯔꯛꯏꯗ ꯑꯩ ꯅꯪ ꯄꯥꯈ꯭ꯔꯕꯅꯦ ꯄꯥꯗꯕ꯭ꯔꯥ ꯄꯥꯈ꯭ꯔꯕꯅꯤꯗ ꯉꯁꯥꯏꯅ ꯑꯗꯨꯒ ꯉꯥꯏꯈꯣ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯒꯤ ꯏꯪꯂꯤꯁꯁꯦ ꯑꯝꯇ ꯄꯥꯎ ꯍꯥꯏꯕ ꯁꯒꯣꯜꯁꯦꯝ ꯄꯥꯈ꯭ꯔꯕꯅꯦ ꯍꯦꯟꯊꯣꯏꯕꯤꯒꯤ ꯍꯦꯟꯊꯣꯏꯕꯤꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯍꯦꯟꯊꯣꯏꯕꯤꯅ ꯏꯪꯂꯤꯁꯇꯣ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯏꯆꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯋꯥꯏꯖꯥꯔ ꯄꯨꯔꯛꯀꯗꯣꯏꯅೋ ꯍꯥꯏꯗꯣ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯂꯛꯀꯦꯗꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ I am going to call you Hawaiian. I am going to the market. ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯔꯤꯕ ꯐꯣꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯏꯔꯒ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯑꯗꯨꯅ ꯆꯥꯃꯤꯟꯅꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯑꯣꯀꯦꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯅ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯦ ꯀꯀꯥ ꯑꯇꯩꯗꯤ ꯈꯪꯗꯦ ꯀꯀꯥ ꯁ꯭ꯋꯥꯏꯗꯗꯤ ꯀꯔꯦꯂꯥꯗꯤ ꯍꯣꯡꯉꯦ ꯑꯗꯨꯒ ꯑꯗꯨꯗ ꯀꯥꯡꯁꯣꯏ ꯆꯥꯕꯗ ꯌꯥꯗ꯭ꯔꯦ ꯀꯥꯡꯍꯧ ꯍꯥꯏꯕ ꯁꯣꯔꯤ ꯑꯗꯨꯗ ꯀꯔꯦꯂꯥꯗꯤ ꯍꯣꯡꯅ ꯀꯥꯡꯍꯧ ꯆꯥꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯆꯥꯃꯜꯂꯁꯨꯀꯣ ꯀꯥꯏꯗ ꯗꯦꯁꯤ ꯏꯁꯧ ꯂꯥꯡꯉꯤ ꯀꯩꯒꯤꯅꯣ ꯑꯩ ꯑꯦꯁ ꯉꯁꯥꯏꯗꯒꯤ ꯌꯥꯍꯧ ꯊꯦꯡꯕꯤ ꯑꯃꯁꯨ ꯆꯪꯉꯛꯑꯦꯀꯣ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ ꯌꯥꯍꯧ ꯊꯦꯡꯕꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯦꯅꯦ ꯁꯣꯅꯤꯌꯥꯁꯦ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯕ꯭ꯂꯦꯁꯤ ꯗꯗꯥ ꯆꯦꯆꯦ ꯁꯤꯂꯥ ꯋꯥꯔꯤ ꯀꯥꯏ ꯌꯧꯔꯒꯦ ꯊꯦꯡꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯣꯅꯤꯌꯥ ꯆꯪꯉꯝꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣꯚꯔ ꯑꯦꯛꯇꯤꯡꯅꯦ ꯁꯤꯅ ꯅꯦꯅꯦ ꯁꯣꯅꯤꯌꯥ ꯀꯣ ꯅꯦꯅꯦ ꯁꯣꯅꯤꯌꯥ ꯆꯦꯆꯦ ꯁꯣꯅꯤꯌꯥ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯉꯤꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯑꯗ ꯉꯁꯤꯗꯤ ꯁꯣꯅꯤꯌꯥ ꯅꯪꯅ ꯃꯅꯤꯄꯨꯔꯤꯗ ꯏꯔꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯏꯪꯂꯤꯁ ꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯝ ꯏꯪꯂꯤꯁꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯅꯖꯤꯝ ꯕꯦꯒꯝꯅ ꯏꯕꯤꯔꯛꯏꯌꯦ ꯁꯜ ꯊꯣꯡꯕꯁꯨ ꯆꯥꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯆꯥꯅꯩ ꯁꯤ ꯑꯃꯨꯛ ꯄꯥꯔꯛꯑꯣ ꯁꯤꯗꯩꯗ ꯂꯩꯔꯦ ꯑꯥ ꯍꯦꯜꯂꯣ ꯑꯥꯏ ꯑꯦꯝ ꯀꯩꯅꯣꯅ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏꯁꯦ ꯑꯝꯇ ꯍꯟꯗꯣ ꯅꯖꯤꯝ ꯕꯦꯒꯝꯅ ꯁꯟ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯆꯥꯅꯩꯌꯦꯅ ꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦꯕꯀꯣ ꯍꯦꯜꯂꯣ ꯑꯥꯏ ꯑꯦꯝ ꯑꯦ ꯃꯅꯤꯄꯨꯔꯤ ꯒꯔꯜ ꯑꯅ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯁꯟ ꯊꯣꯡꯕꯁꯦ ꯑꯩꯈꯣই ꯀꯀꯥꯁꯨ ꯆꯥꯗꯦ ꯑꯩꯁꯨ ꯆꯥꯗꯦ ꯑꯩꯗꯤ ꯌꯦꯟꯐꯧ ꯆꯥꯗꯦ ꯑꯩꯁꯦ ꯆꯥꯕ ꯀꯌꯥ ꯍꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯕ ꯍꯩꯇꯦꯗꯤ ꯃꯇꯨꯝ ꯑꯃꯈꯛꯀ ꯆꯥꯕ ꯑꯅꯤ ꯍꯥꯏꯗꯤ ꯄꯤꯁ ꯃꯆꯥ ꯑꯅꯤꯒ ꯆꯥꯕꯗꯤ ꯆꯥꯕꯨ ꯆꯥꯈ꯭ꯔꯕꯣ ꯁꯟ ꯑꯣꯏꯅꯗꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅꯦ ꯆꯥꯔꯝꯈꯤꯔꯣꯏꯕ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯆꯥꯔꯛꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯖꯤ ꯆꯥꯔꯛꯄꯗꯣ ꯑꯥ ꯃꯇꯟꯒ ꯆꯥꯕꯗꯣ ꯃꯇꯟ ꯆꯥꯕꯁꯦ ꯆꯥꯕꯗꯤ ꯈꯤꯇꯪꯗꯤ ꯆꯥꯏꯌꯦꯕꯀꯣ ꯌꯥꯝ ꯆꯥꯕ ꯍꯩꯇꯦꯕ ꯃꯇꯨꯡ ꯀꯌꯥ ꯆꯥꯔꯦ ꯃꯇꯟꯂꯣ ꯃꯇꯨꯝ ꯑꯃꯅꯤꯒ ꯆꯥꯔꯝꯒꯗ꯭ꯔꯥ ꯑꯩ ꯉꯁꯥꯏ ꯁꯨꯛꯇꯣꯛ ꯄꯥꯔꯨꯔꯦ ꯑꯗꯨꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯨꯝ ꯑꯃꯅꯤ ꯈꯛꯀ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯎꯠꯄꯗꯨꯗꯤ ꯃꯤꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯣꯏꯗꯅꯀꯣ ꯍꯥꯏꯗꯤ ꯁꯥ ꯆꯥꯔꯒꯁꯨ ꯌꯥꯝ ꯍꯦꯟꯅ ꯆꯥꯕ ꯍꯩꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯈꯨꯃꯟꯖꯥꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯃꯥꯜꯂꯦ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝꯅ ꯗꯥ ꯕꯁꯟꯇ ꯄꯣꯛ ꯍꯧꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯨ ꯀꯣꯛꯑꯒ ꯄꯣꯛꯇꯣ ꯑꯍꯜ ꯌꯥꯝꯅ ꯃꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯁꯤ ꯂꯨ ꯀꯣꯛꯑꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯉꯧꯕ ꯑꯣꯏꯅ ꯁꯪꯉꯤꯅꯤ ꯃꯥꯏꯁꯦ ꯄꯣꯛ ꯍꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯅ ꯏꯕꯤꯔꯛꯑꯦ ꯁꯥꯍꯤꯇ꯭ꯌꯗꯒꯤ ꯍꯋꯥꯏꯖꯥꯔ ꯄꯩꯁꯥ ꯄꯥꯏꯕ ꯀꯔꯤ ꯍꯥꯏꯅꯣ ꯁꯥꯍꯤꯇ꯭ꯌꯗꯒꯤ ꯍꯋꯥꯏꯖꯥꯔ ꯄꯩꯁꯥ ꯄꯥꯏꯕ ꯃꯥꯟꯕ ꯍꯦꯜꯂꯦ ꯅꯠꯇ꯭ꯔꯣ
ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔꯅ ꯍꯦꯜꯂꯤꯀꯣ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯑꯁꯤꯗ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯁꯣꯗꯥꯅ ꯏꯁꯤꯡ ꯑꯇꯩꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯊꯣꯛ ꯃꯥꯅꯦꯀꯣ ꯑꯇꯩꯗꯤ ꯂꯣꯏ ꯆꯨꯝꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯃꯦꯝꯄꯤꯛꯅ ꯅꯣꯏꯒꯤ ꯐꯣꯟꯁꯦ ꯏꯪꯂꯤꯁ ꯌꯥꯝ ꯍꯩꯀꯣ ꯃꯥꯁꯦ ꯑꯩ ꯐꯣꯟꯗꯤ ꯌꯨ ꯈꯔ ꯊꯛꯆꯜꯂꯨꯔ ꯃꯥꯜꯂꯦ ꯏꯪꯂꯤꯁ ꯌꯥꯝ ꯂꯣꯟꯈ꯭ꯔꯦ ꯉꯁꯤ ꯑꯗꯨꯒ ꯍꯤꯗꯪꯃꯌꯨꯝ ꯃꯅꯤ ꯁꯔꯃꯅ ꯏꯕꯤꯔꯛꯏꯁꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯗꯣꯇꯔ ꯑꯦꯟ ꯚꯦꯔꯤ ꯒꯨꯗ ꯍꯥꯏꯕꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯅ ꯏꯔꯛꯏꯁꯦ ꯑꯩꯒꯤꯁꯨ ꯏꯪꯂꯤꯁ ꯑꯃꯠꯇ ꯄꯥꯕꯤꯔꯝꯃꯣ ꯀꯀꯥ ꯀꯩꯅꯣꯅꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯥꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯊꯣꯛꯂꯛꯑꯕ ꯑꯩꯒꯤꯁꯨ ꯅꯣ ꯀꯗꯥꯏꯅꯣ ꯏꯪꯂꯤꯁ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯔꯤꯕ ꯑꯩꯈꯣꯏ ꯃꯣꯃꯣꯒꯤ ꯑꯩꯒꯤꯁꯨ ꯏꯪꯂꯤꯁ ꯑꯝꯇ ꯄꯥꯕꯤꯔꯝꯃꯣ ꯀꯀꯥ ꯍꯥꯏꯕꯁꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯈꯪꯕ꯭ꯔꯥ ꯑꯩꯒꯤꯁꯨ ꯅꯣꯁ ꯏꯪꯂꯤꯁ ꯑꯅ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯃꯤꯡ ꯀꯧꯕꯤꯔꯛꯄꯁꯦ ꯍꯥꯏ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯁꯣꯅꯤꯌꯥ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥꯒꯤꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯊꯣꯛꯄ ꯃꯥꯜꯂꯦꯀꯣ ꯆꯨꯝꯅ ꯁꯨꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯅ ꯑꯁ ꯏꯪꯂꯤꯁ ꯂꯣꯜꯂꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯏꯪꯂꯤꯁ ꯉꯥꯛꯇ ꯁꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯥꯟꯅ ꯄꯥꯔꯛꯀꯦꯀꯣ ꯗꯨꯀꯥꯟꯁꯨ ꯇꯣꯛꯑꯦ ꯑꯩꯗꯤ ꯏꯅꯝꯃ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯆꯍꯤ 4 ꯇꯧꯔꯝꯃꯦ ꯗꯨꯀꯥꯟ ꯍꯥꯏꯕ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯅꯪꯅ ꯏꯔꯛꯏꯗꯣ ꯑꯩ ꯄꯥꯊꯣꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏ ꯏꯔꯛꯀꯦꯗꯣ all of them are happy I am very happy and I am very happy I am very happy ꯍꯣꯏ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯌꯨꯝ ꯀꯩ ꯄꯥꯜꯂ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯔꯕꯅꯤꯅ ꯊꯕꯛꯇꯣ ꯀꯩꯅꯣ ꯁꯨꯝ ꯐꯔꯛ ꯇꯥꯅꯔꯛꯄꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯉꯥꯡ ꯅꯨꯕꯤ ꯆꯥꯎꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯡꯉ ꯂꯣꯏꯔꯦꯗ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯃꯊꯪꯗꯣ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯨꯡꯗ ꯅꯥꯖꯤꯝ ꯕꯦꯒꯝꯅ ꯑꯃꯨꯛꯁꯨ ꯏꯕꯤꯔꯛꯑꯦ ꯕ꯭ꯂꯦꯛ ꯀꯂꯔ ꯇꯩꯁꯜꯂꯣ ꯄꯣꯛ ꯐꯅꯕ ꯍꯥꯏꯀꯣ ꯑꯗ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯆꯞ ꯃꯥꯟꯅꯩ ꯍ꯭ꯋꯥꯏꯠ ꯀꯂꯔꯁꯦ ꯑꯣꯏꯅ ꯈꯔ ꯐꯖꯟꯒꯦꯅ ꯇꯩꯕꯅꯦ ꯃꯌꯥꯝ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯈꯔ ꯂꯩꯔꯒ ꯕ꯭ꯂꯦꯛ ꯀꯂꯔ ꯇꯩꯒꯦ ꯑꯩꯈꯣꯏ 50K ꯌꯧꯕꯒ ꯅꯠꯇꯦ ꯇꯩꯒꯦ ꯅꯠꯇꯦ ꯃꯥꯒ ꯑꯩꯒꯁꯦ ꯑꯩꯅ ꯈꯔ ꯊꯤꯗꯅ ꯈꯔ ꯍꯦꯟꯅ ꯃꯥꯅ ꯍꯦꯟꯅ ꯐꯖꯕ ꯑꯗꯩꯗ ꯑꯩꯁꯦ ꯈꯤꯇꯪ ꯆꯤꯡꯈꯠꯅꯕꯒꯤ ꯃꯥꯅ ꯃꯁꯝ ꯑꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤꯅꯤ ꯑꯗꯣ ꯀꯩꯅꯣꯅꯦ 50K ꯌꯧꯕꯒ ꯁꯪꯒꯗꯧꯅꯦ ꯑꯉꯥꯡ ꯑꯣꯟꯊꯣꯛꯑꯒꯦ ꯃꯌꯥꯝ 50K ꯑꯝꯇ ꯌꯧꯍꯜꯂꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯤꯔꯛꯏꯁꯦ ꯌꯨꯝꯗ ꯂꯩꯃꯟꯗꯅ ꯀꯣꯛ ꯉꯥꯎꯔꯦ ꯀꯣꯛꯁꯦ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯀꯣ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯑꯗꯣ ꯃꯈꯥ ꯂꯥꯛꯑꯦ ꯂꯥꯛꯇꯦꯅꯦ ꯁꯤ ꯑꯃꯨꯛ ꯄꯥꯔꯛꯑꯣꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯅꯦ ꯁꯦꯝꯃꯤꯅ ꯑꯁꯤꯗꯩꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯣꯏꯆꯥꯒꯤ ꯁꯦ ꯀꯀꯥ ꯕꯣꯏꯆꯥꯁꯨ ꯆꯪꯉꯦ ꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯇꯥꯃꯣ ꯍꯥꯏ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯕꯣꯏꯆꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯁꯅꯥꯇꯣꯝꯕꯤꯅ ꯕ꯭ꯂꯦꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯎꯈꯤꯗ꯭ꯔꯦ ꯃꯅꯤꯡꯗ ꯇꯨ ꯆꯞ ꯕꯁ ꯊꯧꯔꯤ ꯃꯥꯟꯅꯔꯦ ꯃꯅꯤꯡ ꯂꯩ ꯑꯩ ꯑꯣꯛꯇꯣꯕꯁ ꯊꯧꯗꯦ ꯑꯩ ꯑꯝꯇ ꯀꯩꯅꯣꯝ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏ ꯈꯨꯃꯟꯆꯥꯒꯤ ꯀꯩꯅꯣꯝ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯃꯔꯨꯝꯗ ꯈꯨꯃꯟꯆꯥꯒꯤ ꯏꯪꯂꯤꯁ ꯂꯣꯜꯂꯦ ꯄꯥꯔꯛꯑꯣ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯈꯨꯃꯟ ꯆꯥꯅ ꯍꯥꯟꯅ ꯏꯕꯤꯔꯛꯏꯁꯤꯅ ꯗꯦꯜꯂꯤꯗ ꯌꯨ ꯌꯥꯝ ꯇꯥꯡꯕꯅꯤ ꯑꯗꯨꯅꯅꯤ ꯏꯪꯂꯤꯁ ꯗꯦꯜꯂꯤꯗ ꯌꯨ ꯌꯥꯝ ꯇꯥꯡꯕꯅꯤ ꯑꯗꯨꯅꯅꯤ ꯏꯪꯂꯤꯁ ꯊꯣꯛꯂꯛꯏꯗꯣ ꯊꯥꯏꯅ ꯗꯦꯜꯂꯤ ꯀꯦꯟꯇ ꯑꯩꯈꯣꯏꯁꯨ ꯂꯥꯏꯟꯗ ꯍꯥ 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 ꯍꯥꯅ ꯅꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯑꯗꯨꯅꯦ ꯑꯗꯨꯝ ꯆꯞ ꯄꯥꯔꯛꯑꯣ ꯃꯥꯟꯅ ꯊꯣꯛꯂꯛꯑꯦꯗ ꯍꯥ ꯗꯦꯜꯂꯤꯗ ꯌꯨ ꯌꯥꯝ ꯇꯥꯡꯕꯅꯤ ꯑꯗꯨꯅꯅꯤ ꯏꯪꯂꯤꯁ ꯊꯣꯛꯂꯛꯏꯗꯣ ꯊꯥꯏꯅ ꯗꯦꯜꯂꯤ ꯀꯦꯟꯗ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅ ꯑꯣ ꯑꯣ ꯊꯣꯛꯏꯁꯤꯗꯤ ꯑꯣ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯒꯤ ꯀꯩ ꯃꯊꯦꯜ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯀꯥ ꯏꯗꯣꯝꯆꯥ ꯏꯆꯟꯇꯣꯝꯕꯤ ꯍꯥꯏꯔꯛꯑꯦ ꯁꯤ ꯏꯪꯂꯤꯁꯇ ꯑꯝꯇ ꯄꯥꯔꯛꯑꯣ ꯃꯣꯃꯣꯒꯤ ꯍꯣꯏꯅꯦ ꯅꯪ ꯄꯥꯎꯈꯨꯝꯗꯣ ꯍꯟꯒꯣ ꯃꯤꯅ ꯑꯩꯈꯣꯏ ꯍꯪꯉꯛꯄꯗꯣ ꯍꯦꯟꯖꯥꯡꯁꯦ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯆꯅꯥꯅꯦ ꯈꯥꯃꯦꯟꯅꯦ ꯇꯧꯔꯒ ꯀꯥꯡꯍꯧ ꯑꯗꯨꯒ ꯑꯃ ꯇꯧꯔꯦ ꯗꯗꯥ ꯃꯣꯃꯣꯒꯤ ꯀꯃꯦꯟꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏ ꯈꯪꯕ꯭ꯔꯥ ꯃꯣꯕꯥꯏꯜꯁꯤꯗ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ I am not sure if I will able to charge to ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯅ ꯁꯝꯗꯣ ꯀꯣꯛꯑꯣ ꯗꯥ ꯕꯁꯟꯇ ꯁꯥꯡꯉꯦ ꯌꯥꯝꯅ ꯀꯛꯑꯣ ꯍꯥꯏꯕ ꯁꯥꯡꯉꯦ ꯌꯥꯝꯅ ꯍꯌꯦꯡ ꯀꯛꯀꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯇꯝ ꯐꯪꯗꯕꯀꯣ ꯍꯌꯦꯡ ꯀꯛꯎꯔꯅꯤ ꯅꯖꯤꯝ ꯕꯦꯒꯝꯅ ꯀꯗꯥꯏꯗ ꯀꯥꯏꯗꯦꯗ ꯌꯥꯝ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯌꯦꯀꯣ 50K ꯌꯧꯕꯒ ꯐꯖꯊꯣꯛꯑꯒꯦ ꯍꯥꯏꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯂꯦꯝꯍꯜꯂꯒꯦ ꯇꯥꯔꯒꯦꯠ ꯈꯤꯇꯪ ꯊꯝꯃꯒꯗꯤ ꯋꯥꯈꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯁꯪꯅꯤ ꯁꯣꯏꯗꯅ ꯁꯪꯅꯤ 50K ꯌꯧꯕ ꯅꯨꯃꯤꯠꯇꯨꯗ ꯁꯪꯉ ꯊꯣꯛꯂꯛꯀꯦ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯃꯃꯥꯡꯗ
ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯍꯩꯔꯣꯛꯇ ꯏꯔꯥꯡ ꯊꯣꯛꯇꯧꯔꯦ ꯏꯅꯝꯃ ꯍꯣꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯑꯗꯨꯅꯤꯅꯦ ꯃꯊꯥ ꯁꯥꯔꯤꯁꯦ ꯍꯥꯏꯗꯤ ꯈꯔ ꯐꯔꯦ ꯈꯔ ꯏꯪ ꯇꯞꯄꯦ ꯏꯪꯊꯔꯨꯔꯦ ꯃꯌꯥꯝꯁꯦ ꯈꯔ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦꯅ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯍꯧꯔꯛꯇꯧ ꯇꯧꯔꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤ ꯌꯨꯝꯒꯤ ꯏꯔꯥꯡꯁꯦ ꯀꯩꯗꯧꯉꯩ ꯂꯣꯏꯗꯣꯏꯅꯣ ꯃꯌꯥꯝꯁꯦ ꯋꯥꯕꯅ ꯍꯥ ꯀꯥꯔꯦ ꯑꯗꯨꯅꯦ Manipurdadi, where are you from? ꯈꯨꯃꯟ ꯆꯥꯅ 50K what about 30K ꯀꯗꯥꯏꯗꯅꯣ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ 30K ꯍꯥꯏꯕ 30Kꯗꯅ ꯃꯔꯝ ꯑꯃ ꯂꯩꯀꯣ 30Kꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧ ꯍꯣꯠꯅꯔꯤꯒే ꯍꯥꯏꯕꯗꯣ ꯍꯥꯏꯖꯒꯦꯅ ꯍꯥꯏꯕꯅꯤꯀോ ꯑꯗꯨꯒ 50Kꯗꯅ ꯁꯝ ꯁꯪꯖꯒꯦ ꯍꯥꯏꯕ 30Kꯁꯨ ꯂꯩ 50Kꯁꯨ ꯂꯩ 100Kꯒꯤꯁꯨ ꯂꯩꯀꯣ ꯑꯗꯨꯒ 1K ꯌꯧꯕꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯁꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯒꯤꯐ ꯑꯋꯦ ꯄꯤꯖꯒꯦ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯏꯌꯦ ꯒꯤꯐ ꯑꯋꯦꯁꯦ 50Kꯗ ꯄꯤꯕꯁꯨ ꯌꯥꯏꯌꯦ ꯁꯪꯕ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯌꯥꯝ ꯄꯤꯛꯄ ꯆꯥꯎꯕ ꯋꯥꯗꯦ ꯑꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖꯇꯨꯅꯤ ꯀꯩ ꯄꯤꯗꯣꯏꯅꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯡꯁꯤꯕꯒꯤ ꯄꯤꯗꯣꯏꯅꯦ ꯌꯥꯝ ꯆꯥꯎꯕ ꯄꯤꯛꯄꯩ ꯋꯥ ꯅꯠꯇꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯑꯣ 50Kꯗ ꯇꯧꯁꯤꯔா 100Kꯗ ꯇꯧꯁꯤꯔꯥ ꯍꯥꯏꯗꯤ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃ ꯁꯨꯝ ꯊꯝꯃꯒ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯝꯗꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯕꯣꯟꯗꯤꯡ ꯑꯣꯏꯕꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯗꯦꯜꯂꯤꯁꯦ ꯆꯠꯅꯤꯡꯉꯤ ꯑꯁ ꯗꯦꯜꯂꯤ ꯍꯧꯖꯤꯛ ꯄꯣꯂꯨꯁꯟ ꯌꯥꯝ ꯋꯥꯡꯉꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯊꯥꯗꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯤꯕꯝꯗꯨ ꯌꯧꯔꯕꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯐꯔꯛꯀꯅꯤ ꯀꯀꯥ ꯕꯣꯏꯆꯥꯅ ꯉꯁꯤꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯆꯥꯔꯦ ꯇꯥꯃꯣ ꯑꯦꯁ ꯍꯧꯖꯤꯛ ꯍꯟꯗꯛꯁꯦ ꯉꯥꯅꯨꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯇꯛꯅꯔꯦ ꯃꯌꯥꯝ ꯅꯍꯥꯟ ꯅꯪ ꯌꯥꯝ ꯁꯥꯎꯈꯤꯗꯥꯏ ꯃꯤꯅ ꯆꯥꯏ ꯍꯥꯏꯕꯗ ꯅꯠꯇꯦ ꯑꯣ ꯑꯣꯟꯅꯔꯦ ꯃꯤ ꯑꯣꯟꯅꯔꯦ ꯍꯩꯄꯥꯒ ꯁꯥꯔ ꯉꯥꯡꯉꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯁꯨ ꯍꯦ ꯑꯗꯨꯗꯤ ꯄꯟꯕ ꯌꯥꯗ꯭ꯔꯦ ꯑꯁꯥꯎꯕ ꯃꯤ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯔꯦꯕꯤꯀꯥ ꯅꯥꯎꯔꯦꯝꯁꯨ ꯆꯪꯕꯤꯔꯛꯑꯦ ꯉꯁꯥꯏ ꯖꯤꯑꯣꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯕ꯭ꯂꯦꯁꯤꯗꯤ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯃꯅꯤꯡꯗ ꯂꯣꯠꯂꯦ ꯉꯁꯥꯏꯈꯩꯗꯤ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯉꯁꯥꯏꯒꯩꯗꯤ ꯖꯤꯑꯣ ꯀꯩꯅꯣ ꯇꯧ ꯏꯁꯄꯦꯂꯤꯡ ꯁꯣꯏꯕꯗ ꯑꯩꯅ ꯖꯤꯑꯣ ꯉꯁꯥꯏꯈꯩꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯕ꯭ꯂꯦꯁꯤꯗꯤ ꯕ꯭ꯂꯦꯁꯤ ꯆꯣꯡꯊꯣꯔꯛꯑꯦ ꯇꯨ ꯕ꯭ꯂꯦꯁꯤ ꯊꯣꯔꯛꯑꯦ ꯃꯃꯥꯏ ꯇꯝꯄꯥꯛꯇ ꯐꯝꯃꯤ ꯏꯆꯥꯎ ꯆꯥꯎꯔꯒ ꯌꯦꯡꯉꯣ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯃꯥꯅ ꯑꯗꯣ ꯁꯅꯥꯇꯣꯝꯕꯤꯅ ꯅꯪ ꯃꯣꯖꯥꯗꯣ ꯏꯅꯝꯃ ꯇꯣꯡꯖꯜꯂꯣ ꯁꯤꯂꯥ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯏꯅꯝꯃ ꯑꯉꯥꯡ ꯑꯃ ꯄꯣꯛꯑ ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯧ ꯄꯣꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯑꯦ ꯏꯅꯝꯃ ꯑꯅꯤꯅ ꯐꯩ ꯑꯉꯥꯡ ꯑꯅꯤꯅ ꯐꯩꯌꯦ ꯏꯅꯝꯃ ꯕ꯭ꯂꯦꯁꯤ ꯃꯊꯟꯇ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯅ ꯏꯕꯤꯔꯛꯑꯦ ꯁꯝꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯌꯥꯅꯔꯁꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯨꯖꯔꯛꯀꯅꯤ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯀꯣꯏꯁꯟ ꯉꯁꯥꯏꯗꯒꯤ ꯑꯟꯁꯔ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯒꯤ ꯀꯃꯦꯟꯁꯦ ꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯞ ꯄꯤꯕꯤꯔꯛꯑꯦ ꯈꯨꯃꯟ ꯆꯥꯒꯤ ꯀꯃꯦꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯍꯜꯂꯦꯕ ꯅꯨꯡꯉꯥꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯆꯥꯎꯔ ꯃꯨꯖꯔꯛꯀꯅꯤ ꯗꯗꯥ ꯃꯣꯃꯣꯒꯤ ꯀꯀꯥꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯀꯀꯥ ꯁꯨꯔꯦꯁ ꯀꯧꯕ ꯑꯃ ꯌꯥꯝ ꯃꯥꯜꯂꯤ ꯀꯣꯛꯀꯤ ꯁꯔꯨꯛꯀ ꯃꯥꯏꯊꯣꯡꯗꯨꯒ ꯑꯩꯈꯣꯏ ꯃꯣꯃꯣꯁꯦ ꯀꯩ ꯂꯝꯗꯩ ꯍꯥꯏꯈꯤꯕꯅꯣ ꯑꯩ ꯅꯍꯥꯟ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯩꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔ ꯃꯥꯁꯦ ꯙꯤꯔꯦꯟ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯩꯗꯥꯁꯦ ꯌꯥꯝ ꯃꯥꯟꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯃꯤꯠꯇ ꯙꯤꯔꯦꯟꯗꯣ ꯑꯗꯨꯒ ꯅꯖꯤꯝ ꯕꯦꯒꯝꯅ ꯑꯣ ꯉꯥꯏꯈꯤꯒꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯁꯣꯛ ꯁꯥꯄꯝꯅ ꯍꯋꯥꯏꯖꯔ ꯒꯤꯐ ꯑꯋꯦ ꯇꯧꯁꯤ 50Kꯗ ꯌꯥꯏꯅꯦ ꯑꯗꯣ ꯑꯗꯨ ꯑꯗꯣ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯑꯩ ꯗꯦꯜꯂꯤ ꯃꯅꯨꯡꯒꯤꯗꯤ ꯌꯥꯏꯌꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯤꯌꯣꯔꯅꯦꯕꯀꯣ ꯀꯩꯅꯣꯅꯦ ꯍꯋꯥꯏꯖꯥꯔꯒ ꯃꯅꯤꯄꯨꯔ ꯋꯥꯡꯃꯒꯤꯅ ꯀꯔꯤꯒꯨꯝꯕ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔ ꯋꯥꯡꯃꯌꯦ ꯗꯦꯜꯂꯤ ꯃꯅꯨꯡꯗ ꯂꯩꯕꯗꯤ ꯍꯋꯥꯏꯖꯥꯔ ꯇꯧꯕ ꯌꯥꯏꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯅꯤꯗꯅ ꯍꯥꯏꯗꯤ ꯀꯁꯥꯔꯗꯒꯤꯁꯨ ꯌꯥꯝ ꯌꯦꯡꯕꯤꯔꯤ ꯑꯩꯅ ꯈꯟꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯀꯃꯦꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯄꯤꯀꯣ
ꯀꯁꯥꯔꯣꯝꯗꯒꯤꯁꯨ ꯍꯥꯏꯗꯤ ꯑꯁꯥꯝꯂꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒ ꯀꯁꯥꯔꯣꯝꯗꯒꯤ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤ ꯑꯣꯏꯅ ꯒꯤꯐ ꯑꯋꯦ ꯇꯧꯁꯤꯒꯦ ꯁꯨꯝ ꯁꯖꯦꯁꯟ ꯂꯧꯅꯖꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤ ꯑꯣꯏ ꯇꯧꯁꯦ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯖꯔꯒꯁꯨ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯗꯣ ꯑꯗꯨꯒ ꯗꯦꯜꯂꯤ ꯃꯅꯨꯡꯗ ꯂꯩꯕꯩꯗꯤ ꯍꯋꯥꯏꯖꯥꯔꯒꯤꯗꯣ ꯄꯣꯁ ꯇꯥꯏ ꯃꯤ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯃꯤ ꯈꯔ ꯌꯥꯝ ꯈꯪꯒꯠꯂꯅꯤ ꯍꯋꯥꯏꯖꯥꯔꯒꯤꯗꯤ ꯕ꯭ꯂꯦꯁꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯣꯖꯥꯁꯤꯅ ꯇꯣꯡꯁꯤꯜꯂꯣ ꯑꯩ ꯀꯣꯛ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯥꯕꯣꯛ ꯃꯦꯝꯄꯤꯛꯅ ꯒꯤꯐ ꯑꯋꯦ ꯇꯧꯕꯗꯤ 50Kꯗ ꯑꯣꯏ ꯇꯧꯁꯦ 100Kꯗ ꯇꯧꯔꯣꯏꯁꯦ ꯏꯆꯦꯒꯤꯁꯦ ꯈꯔ ꯊꯨꯅꯤꯡꯕ ꯃꯥꯜꯂꯦꯗ ꯌꯥꯏ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯍꯔꯥꯎꯋꯤ ꯒꯤꯐ ꯍꯥꯏꯀꯣ ꯑꯗꯨꯒꯆꯍꯤ ꯀꯌꯥ ꯂꯩꯔꯒ ꯊꯣꯔꯛꯇꯣꯏꯅꯣ ꯕ꯭ꯂꯦꯁꯤꯅꯣꯏ ꯍꯥꯏ ꯁꯅꯥ ꯆꯍꯤ ꯀꯌꯥ ꯂꯩꯔꯒ ꯊꯣꯔꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯆꯍꯤꯁꯦ ꯍꯥꯏꯕ ꯉꯝꯗꯦ ꯆꯍꯤ ꯑꯃꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯅꯤꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯇꯤꯀꯦꯠ ꯍꯦꯛ ꯀꯛꯑꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯇꯤꯀꯦꯠ ꯀꯛꯇ꯭ꯔꯤꯐꯥꯎꯗꯤ ꯁꯦ ꯍꯥꯏ ꯉꯝꯗꯦ ꯈꯨꯃꯟꯖꯥꯒꯤ ꯁꯤꯒꯤꯁꯦ ꯑꯝꯇ ꯄꯥꯔꯛꯎꯅꯦ ꯑꯩ ꯉꯁꯥꯏ ꯄꯥꯈꯤꯕꯗꯨꯅꯦ ꯁꯝꯒꯤ ꯇꯣꯜ ꯃꯌꯥꯝ ꯑꯠꯆꯥ ꯃꯥꯏ ꯉꯁꯥꯏ ꯏꯪꯂꯤꯁꯇ ꯄꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯣ ꯑꯗꯨ ꯉꯁꯥꯏ ꯈꯨꯃꯟ ꯆꯥꯅ ꯁꯝꯒꯤꯗꯤ ꯍꯌꯦꯡ ꯆꯥꯎꯔ ꯃꯨꯖꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯟꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯂꯥꯛꯀꯦꯕꯨ ꯁꯝꯒꯤ ꯇꯣꯜ ꯃꯌꯥꯝ ꯔꯤꯒ꯭ꯔꯦꯠꯐꯨꯜꯂꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯠ ꯍꯤꯝ ꯑꯐ ꯑꯗꯨꯒ ꯀꯩꯅꯣꯅ ꯈꯣ ꯀꯗꯥꯏꯐꯥꯎ ꯌꯧꯈ꯭ꯔꯦ ꯄꯥꯔꯤꯁꯦ ꯆꯍꯤ ꯀꯌꯥ ꯂꯩꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯐꯥꯎ ꯌꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯨꯡꯗ ꯂꯩꯃꯟꯗꯅ ꯑꯥꯔ ꯀꯦ ꯅꯟꯗꯦꯁꯣꯔꯤꯒꯤ ꯏꯁꯩ ꯊꯥꯔꯒ ꯂꯩꯔꯦ ꯄꯟꯊꯧ ꯂꯤꯛꯂꯝꯒꯤ ꯋꯥꯔꯤ ꯇꯥꯔ ꯇꯥꯔ ꯂꯩꯔꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝ ꯃꯇꯝꯅꯅꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯐꯔꯛꯈꯤꯅꯤ ꯑꯉꯥꯡ ꯈꯤꯇꯪ ꯆꯥꯎꯔꯒ ꯑꯃꯨꯛ ꯀꯣꯝꯃꯛꯈꯤꯅꯤ ꯑꯉꯥꯡ ꯄꯤꯛꯄꯁꯦ ꯈꯔꯗꯤ ꯋꯥꯕꯅꯦ ꯑꯗꯨꯒꯤꯅꯦ ꯗꯗꯥ ꯃꯣꯃꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯀꯥꯒꯤ ꯆꯍꯤ ꯑꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯒꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑෝ ꯈꯔ ꯂꯩꯔ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯁꯝ ꯈꯔ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯝ ꯃꯨꯖꯔꯛꯀꯅꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁꯦ ꯍꯥꯏꯔꯛꯑꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯆꯍꯤꯁꯦ ꯀꯌꯥ ꯁꯨꯔꯝꯃꯅꯤ ꯑꯗꯨꯗꯒꯤ ꯀꯀꯥꯅ ꯆꯍꯤ 35 ꯍꯜꯂꯤꯅꯤ ꯑꯩꯉꯣꯟꯗꯩ ꯑꯗꯨ ꯒꯦꯁ ꯇꯧꯔꯣ ꯀꯀꯥ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯀꯀꯥ ꯕꯣꯏꯆꯥꯅ ꯇꯥꯃꯣ ꯑꯩꯗꯤ ꯉꯥꯅꯨ ꯆꯥꯕꯅ ꯍꯦꯟꯅ ꯗꯥꯎ ꯌꯥꯏ ꯑꯗꯨꯅꯦ ꯂꯩꯕꯅꯦ ꯃꯤ ꯂꯩꯕꯅꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯣ ꯁꯤ ꯃꯤꯒꯤꯅꯦ ꯃꯥꯏ ꯋꯥꯈꯜꯅꯦꯅ ꯑꯩ ꯍꯥꯟꯅ ꯈꯪꯗꯦꯕꯀꯣ ꯑꯥ ꯑꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯕ ꯃꯥꯗꯤ ꯉꯥꯅꯨ ꯆꯥꯗꯦ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯇꯗꯪ ꯆꯥꯏꯌꯦꯅ ꯃꯥꯗꯤ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯥꯜꯂꯦꯕ ꯃꯤꯒꯤ ꯆꯥꯟꯅꯕ ꯑꯁꯤꯕꯣꯕ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯑꯉꯥꯡꯉꯩꯗ ꯑꯝꯇ ꯑꯩꯁꯨ ꯈꯪꯉꯛꯇꯦ ꯈꯪꯉꯛꯇꯦꯕ ꯗꯦꯜꯂꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯅꯒ ꯍꯥꯏꯅꯔꯒ ꯈꯪꯉꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯍꯥꯏꯅꯕꯅꯤꯅꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯑꯦꯕ ꯍꯥꯏꯅꯔꯛꯄꯗꯣ ꯑꯗꯨꯗꯨꯒ ꯃꯤ ꯑꯗꯣ ꯂꯩꯕꯅꯦ ꯃꯌꯥꯝꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯍꯧꯗꯣꯡ ꯎꯔꯗꯤ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯍꯧꯗꯣꯡ ꯍꯦꯛ ꯎꯕ ꯅꯨꯃꯤꯠꯁꯦ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇꯒ ꯍꯧꯗꯣꯡ ꯎꯔꯕ ꯍꯦꯛꯇ ꯄꯩꯈꯥ ꯅꯨꯡꯉꯥꯏꯑꯕ ꯍꯦꯛꯇ ꯍꯥꯏꯗꯤ ꯑꯈꯪ ꯑꯈꯪꯕ ꯍꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯅ ꯏꯕꯤꯔꯛꯑꯦ ꯗꯤꯔꯦꯟ ꯍꯥꯏꯗꯤ ꯃꯥꯙꯕꯤꯒꯤꯗꯣ ꯍꯣꯏ ꯃꯥꯟꯕꯅꯦ ꯃꯃꯥꯏꯁꯦ ꯐꯣꯞꯆꯥꯎ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝꯅ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯦ ꯑꯉꯥꯡ ꯇꯨꯝꯍꯜꯂꯒꯦꯀꯣ ꯏꯅꯝꯃ ꯏꯪꯂꯦ ꯌꯥꯝꯅ ꯁꯤꯗꯗꯤ ꯑꯧ ꯑꯗꯨꯝꯗꯤ ꯌꯦꯡꯂꯤ ꯀꯩꯅꯣ ꯌꯦꯡꯂꯤ ꯋꯥꯔꯤꯗꯣ ꯍꯥꯏꯕꯀꯣ ꯈꯨꯃꯟ ꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯆꯃꯦ ꯂꯩ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯈꯨꯝꯖꯔꯛꯑꯅꯤ ꯀꯩ ꯍꯥꯏꯅꯣ ꯑꯥꯔꯊ꯭ꯔ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯈꯔ ꯈꯪꯒꯟꯗꯦꯀꯣ ꯖꯟꯅꯦꯠ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯨ ꯖꯅꯥꯇꯐ ꯍꯥꯏꯔꯣ ꯐꯔꯗꯣꯁ ꯌꯣꯔ ꯐꯦꯃꯤꯂꯤ ꯁꯣ ꯀ꯭ꯌꯨꯠ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯌꯨ ꯅꯣ ꯌꯣꯔ ꯚꯤꯖꯤꯠ ꯇꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯁꯒꯣꯜꯁꯦꯝꯅ ꯀꯣꯟꯅ ꯑꯃꯨꯛ ꯏꯔꯛꯑꯒꯦꯀꯣ ꯏꯅꯝꯃ ꯃꯣꯏ ꯑꯅꯤ ꯇꯨꯝꯍꯜꯂꯒꯦꯀꯣ ꯍꯥꯏ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯨꯝꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯣ ꯁꯅꯥꯇꯣꯝꯕꯤꯅ ꯕꯥꯏ ꯕꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯕꯥꯏ ꯀꯅꯥꯅꯣꯝ ꯑꯦ ꯆꯪꯉꯦ ꯇꯨ ꯑꯦ Kaka. ꯊꯣꯏꯊꯣꯏ ꯀꯧꯔꯛꯑꯦ Hello, Kaka. ꯁꯤꯗꯩꯗ ꯊꯣꯏꯊꯣꯏꯁꯦ ꯀꯌꯥ ꯆꯠꯂꯤꯅꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯅ ꯍꯜꯂꯣ ꯊꯣꯏꯊꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯈꯪꯕ꯭ꯔꯥ ꯇꯥꯏꯝ ꯑꯅ ꯊꯣꯛꯂꯛꯑꯦ
aduga kuman chana yai aina nahan hydro hawaijar yolasu PM oiba yai haina Oh. teleprompter You can. mane chume koi oja kuman chana haibe yam chume dada momona adudi idom cha se aiga yam hanaram do madre kaka ga 15 year ke na dia last akoi kaino na momo Kakana haine. Ay na. nate akoi momona halle ni ba Adusu yay. Adusu. What's up, baby? chap manan lak pa male ko Ay muna yung kasi. mana re aduga kaka boisana blessy kaka kauro o hai kaka amta kauro hai kaka na thoi thoi hello kaka hai gro Hello, Kaka. phone udre Kaka Prem. kaka prem nati kaka Kaka boisana boisa. hai ko Kaka Boja. kai no nganu cha ba hau bro na ha kaka na Nanu Java, how right, Jange? blessy ju chaningi aduga yakoi khuman chana yes karigino khangde gift ki matang ni chamele o ngasai nang na chamele hai karigino khangde habdo gift pi bu chamele hui tok ja Oh, Jamila hay ay kangye du Jamila dudi. as Natida kangye haba in habadi. aduga kaino na wakhal gi pukai ka kana ama ibire No emadi. no pa khaktane aduga naurem karunajit hai 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 ko Hi. I am back hai Hi. welcome karunajit ko welcome back Karuna hai bro, Karuna hai bro. karunajit Oh. karunajit hai ba hawjisina mi je active khara oire thengak pagi man khara yam sang You said, baby. wangang mandana wai yari nuksit kare du tawdore mayam comment khara thabiro comment oi pathor ke sum wangang je wai Kami lai. Ama. Ani lai. Kumanza. karunajit na haire blessy sahi kaya no hai blessy je sahi manga kaino do october da phagre hojing manga mapung pharga taruk changai ne English lo le jang. hojiki dra Chi kya phare. ado acha ke naurem karunajit na hojik blessy sahi kya phare na habdo agi phone da na how are you na thole ko aduga mathangi kaka boisagi hawe hayeng manipur da tholak pada chase kaka ga blessy kaka gi blessy haire ko Hoi hai garo. Daddy, no. Nganu chaninge habado. Hayang Manipur da lakpada chaje hai. Thank you hai garo. Chaje ai di yam chadoi ne hayo. Eli, I'm Daddy. aduga To wakal gi pukai jo. wakhal gi pukai kaka na thoi thoi kari sang charage haire kaka na Kang Sega, Kang Oga. English lo le kang suiga kangauga aduga kaino ne akhoi gi prem na hujik thoi thoi kari sang charage do ai mobile je kari hai irake bu as sak is evaluated ahere ko aduga mabok mempik na yeng na thabak pungloi loisille pare aidi wai sang na nungai na lei roise Ranjana do alame. ranjana pa hoktra bo Wakal gi pukai gi hek makada. sidadi thokti wakhal gi pukai sidadi thoga ning thogjam mempik thue nang ranjana jina makhane ai mathak pari nang ai sine ko sidane bai pari jina Ante hajik na tu wakal gi pukai gi sida English pa ba. english pa ba kano to bro Loi baga kano ne. aina makha gi dune wa im pathu ye tu si kaka sak thongi ke ko habis dane ba sidi ire ida aduga gremai na ibire ko gremai na kai ensang charage ningtham thagi enjang mahau phanglibro adom da bo hai Fange. ningtham thagi akhoi kano to we ingbagi chabdi nungai ko hojik haidi athong ba haw du we ado akhoi ngasi di kangchue amaga kanghom ga chare akhoi gi khamen ba ma siga khara pan bado adu hiktalaga kanghom chatwe
ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯀꯀꯥ ꯆꯥꯛ ꯊꯣꯡꯈꯤꯒꯦꯀꯣ ꯍꯥꯏꯔꯦ ꯁꯤꯒꯤ ꯃꯊꯪꯗꯅ ꯔꯟꯖꯅꯥ ꯋꯥꯏꯈꯣꯝꯅ ꯏꯕꯤꯔꯛꯑꯦꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯍꯥꯏ ꯀꯀꯥꯅ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯥ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯒꯤ ꯃꯑꯣꯡꯁꯦ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯑꯒ ꯃꯁꯥꯅ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯖꯔ ꯆꯥꯔꯤꯁꯦ ꯆꯥꯔꯒꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯩꯈꯣꯏꯁꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯖꯔꯦ ꯑꯩꯈꯣꯏ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯑꯣꯏꯁꯤꯀꯣ ꯍꯥꯏ ꯔꯟꯖꯅꯥꯅ ꯑꯣꯏꯁꯤꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯍꯤꯟꯖꯥꯡ ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯑꯃ ꯆꯥꯔꯦ ꯑꯗꯨꯒ ꯆꯅꯥ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥꯒ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯃꯟ ꯆꯥꯅ ꯑꯣꯖꯥ ꯑꯗꯨꯃꯥꯏ ꯈꯨꯃꯟ ꯆꯥꯅ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯊꯦꯡꯉꯦ ꯍꯥꯏꯕꯤꯅꯨ ꯃꯤ ꯏꯀꯥꯏꯔꯒ ꯇꯨꯝꯈ꯭ꯔꯅꯤꯌꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥꯗꯒꯤꯔꯥ ꯉꯁꯥꯏ ꯁꯣꯅꯤꯌꯥꯒꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯈꯪꯅꯕꯒꯤ ꯐꯥꯒꯤ ꯇꯧꯅꯕꯒꯤꯅꯦ ꯃꯥꯁꯨ ꯈꯪꯉꯝꯒꯅꯤ ꯀꯩꯅꯣ ꯇꯧ ꯏꯪꯂꯤꯁ ꯂꯣꯜꯂꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯄꯥꯔꯛꯑꯣ ꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯈꯨꯃꯟ ꯆꯥꯒꯤꯗꯨꯔꯣ oh my god I am so happy that I am here ꯍꯥꯏꯔꯦ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯇꯥꯃꯣꯒꯤ ꯐꯣꯟꯁꯦ ꯉꯁꯤꯗꯤ ꯐꯣꯔꯦꯟꯅꯔ ꯇꯥꯔꯦꯅꯦ ꯑꯥꯏꯐꯣꯟꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯐꯣꯟ ꯑꯃ ꯂꯩꯕꯤꯔꯨꯔꯤꯔꯣ ꯍꯥꯏ ꯑꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯦꯅ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯆꯃꯦꯂꯩ ꯈꯔ ꯄꯤꯊꯛꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯑꯗꯨꯗꯒꯤ ꯏꯪꯂꯤꯁ ꯐꯖꯅ パイꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯣ ꯇꯥꯃꯣꯒꯤ ꯐꯣꯟꯁꯦ ꯉꯁꯤꯗꯤ ꯐꯣꯔꯦꯟꯅꯔ ꯇꯥꯔꯦꯅꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯊꯣꯛꯏ ꯈꯪꯕ꯭ꯔꯥ I am a foreigner who has an iPhone and I have a phone ꯍꯥꯏ ꯀꯩꯅꯣ ꯀꯣꯛ ꯆꯤꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯑꯩ ꯁꯨꯛꯇꯣꯛꯑ ꯌꯦꯡꯉꯨꯕ ꯑꯗꯨꯗꯨꯒꯤ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯈꯔ ꯇꯥꯡꯉꯦ ꯐꯣꯟꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯂꯣꯟꯕꯤ ꯐꯣꯟꯅꯤꯅ ꯈꯔꯗꯤ ꯇꯥꯡꯉꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯥꯡꯉꯤꯁꯤ